ꯆꯦꯅꯦꯜꯗꯒꯤ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ. ꯏꯆꯤꯟ ꯏꯅꯥꯎ ꯆꯪꯕꯤꯔꯛꯎ, ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ. ꯑꯅꯧꯕ ꯏꯆꯤꯟ ꯏꯅꯥꯎ ꯀꯅꯥꯒꯨꯝꯕ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯝꯕ ꯇꯥꯔꯒꯗꯤ ꯂꯥꯏꯛ, ꯁꯤꯌꯔ, ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ. ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯉꯁꯤꯁꯨ ꯃꯌꯥꯝ ꯂꯥꯛꯄꯤꯗꯨꯅ ꯉꯥꯏꯍꯥꯛ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ. Ma'am, it's now support. One like done. Thank you. Wow, ningtem lai tamo. Hai, JJ. Nong sibo. Tamo cek cadriye, nang cek carbo. Ningtem. Nang cek carbo. Ji yumdra krai dano. Like done oja. Thank you, Abhishek. Welcome. Abhishek cek caraba. Care tamo hai. Kari nyang cage ningtem. Abhishek kari nyang cai. Like ahum sure. Thank you. Thagachari. Care oja kari chang no. Akhoi ningtem na kari nyang cai. Irole. Oh, irom su hawe. Hello kaka. Hey, wow. Kuireda udaba les. Kuireda udaba. Nang cai sing charabo. Ay ningtem kari nyang cage. Ningtem yumdra hoji karai dano. Yumda lay lau kalli hojik se tamo hawai chaye. Oh, hawai chawa hawiye. Lau kalli lau mulawai sibo. Lau phau mulabo. Ay ising dung taka. Ay ising betul di. Hawai hawi masih da baja baji jaw mun fry to buga jaw drabo. Nga baja amepi ango buga jaw bro ningtem. Ningtem nakna leirabadi lau kan mado mateng to baja bani ko. Tamodi lau kan basi jamna ngamde. Ko ngamdragasu khara khara mateng to buri su ngammi adubu thapna leinaramina ko. Chumi yumda leibadi lau kan basu jawgoni thapak loina jawgong thautai ko. Lau lokpa loidore tamo o akhoi kasarom dadi hojikta phause satpata ngaireba ko. Aduna hangmani aduna yumda leisu loi suba thabak ingkhang loina jawgadamni ko. Samaski seba su jawgadamni. Dedi magai prongda loina jawgadamni aduni maram mokpa habise ko. Thabak ingkhang loina jawgadamni lau kan basu yumgi thabaksu mabagi mateng tawgadamni. Akhoi tawgadamni ko. Akhoi tawdadi kanana mateng tawgani. Hello kaka, let's sak charabo. Hoi tamo hai. Oh, nungaribo brother. Hai love. Kisan nungari, kisan chai sing charabo. Tamo di chadri kisan nang hoji kai duno. Dilidra, Manipudra. Kamai tauri nang tamtharibra. Fajana tammo. Nangi nabadudi phare ko. Nang mamawadi naik tawdra kisan. Kisan charaba. Nang chak charaba kisan kari nyang chai. Today ay now kem thabak kalli. Doi nang lau kan mado lusalo. Horen loraga mu lao ko. Ay di chare nga chaye ngasidi. Wow. Nidi ibum chana oja chak charabo hai. Jai Krishna chak chadriye. Ibum chari charabo. Thank you. China me amprampu hai ngai thakachari. Ay elbida laga support to bibida makta like to bibida makta hai ngai thakachari me ampurumpu hai ngai dan thakachari ko. Rajendra Rajana. Hi, good night. Madurai. Like done. Thank you Rajendra Raja ji. Thank you मेरे चैनल में आने के लिए.
ꯊꯦꯡꯛ ꯌꯨ ꯑꯩ ꯍꯧꯖꯤꯛ ꯌꯨꯝꯗ ꯂꯩꯌꯦ ꯕ꯭ꯔꯗꯔ ꯗꯦꯠ 29ꯗ ꯆꯠꯂꯅꯤ ꯑꯣ ꯍꯣꯏ ꯍꯣꯏ ꯐꯖꯅ ꯇꯝꯃꯨꯀꯣ ꯀꯤꯁꯟ ꯔꯥꯖꯦꯟꯗ꯭ꯔꯖꯤ ꯂꯥꯏꯛ ꯗꯟ ꯊꯦꯡꯛ ꯌꯨ ꯔꯥꯖꯦꯟꯗ꯭ꯔꯖꯤ ꯀꯨꯏꯔꯦ ꯌꯨꯝꯗ ꯂꯩꯕ ꯅꯥꯕꯁꯨ ꯐꯔꯦ ꯑꯗꯨꯅ ꯆꯠꯂꯅꯤ ꯀꯔꯤꯒꯤ ꯀꯨꯏꯅ ꯂꯩꯔꯤꯅꯣꯅꯦ ꯑꯥꯗ ꯀꯩꯅꯣ ꯍꯥꯏꯗꯤ ꯀꯩꯅꯣ ꯇꯝ ꯂꯩꯔꯒ ꯐꯦꯟꯗ ꯊꯦꯡꯉꯅꯤ ꯀꯨꯏꯅ ꯂꯩꯒꯅꯨ ꯂꯥꯏꯔꯤꯛ ꯇꯝꯕꯗꯨ ꯀꯨꯏꯅ ꯂꯩꯕ ꯍꯧꯅꯗꯦ ꯀꯤꯁꯟ ꯃꯤ ꯑꯣꯏꯅꯕ ꯍꯣꯠꯅꯧ ꯃꯃꯥꯗꯤ ꯂꯥꯏꯔꯤꯛ ꯇꯧꯗꯦꯀꯣ ꯀꯤꯁꯟ ꯊꯥꯒꯠꯆꯔꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯏꯕꯣꯝꯆꯥꯗꯤ ꯀꯔꯤ ꯏꯟꯁꯥꯡ ꯆꯥꯒꯦ ꯏꯕꯣꯝꯆꯥ ꯏꯕꯣꯝꯆꯥ ꯁꯥꯄꯝ ꯀꯔꯤ ꯏꯟꯁꯥꯡ ꯆꯥꯒꯦ ꯏꯕꯣꯝꯆꯥ ꯀꯗꯥꯏꯒꯤꯅꯣ ꯑꯩ ꯈꯪꯗꯦꯅꯦ ꯏꯝꯐꯥꯜꯒꯤꯔ ꯀꯗꯥꯏꯒꯤꯅꯣ ꯀꯁꯥꯔꯒꯤꯔꯥ ꯑꯝꯇꯪ ꯍꯥꯏꯕꯤꯌꯨ ꯏꯕꯣꯝꯆꯥ ꯀꯔꯤ ꯏꯟꯁꯥꯡ ꯆꯥꯒꯦ ꯏꯃꯥꯗꯨꯁꯨ ꯑꯣꯄꯔꯦꯁꯟ ꯇꯧꯕ ꯑꯗꯨꯅ ꯆꯠꯄꯗꯨ ꯐꯔꯛ ꯇꯥꯕ ꯕ꯭ꯔꯗꯔ ꯑꯣ ꯑꯗꯣ ꯃꯃꯥ ꯐꯔꯕꯣ ꯍꯧꯖꯤꯛ ꯀꯤꯁꯟ ꯍꯣꯏ ꯍꯣꯏ ꯃꯃꯥ ꯐꯔꯕꯅꯤꯅ ꯆꯠꯂꯣ ꯀꯣ ꯂꯥꯏꯔꯤꯛꯇꯣ ꯐꯖꯅ ꯃꯦꯁꯦꯖꯇꯣ ꯐꯖꯅ ꯇꯝꯃꯣ ꯍꯌꯦꯡ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯃ ꯑꯣꯏꯅꯕꯀꯣ ꯗꯦꯠ 29 ꯆꯠꯂꯅꯤ ꯍꯥꯏꯕ ꯆꯥꯛ ꯆꯥꯔꯕ꯭ꯔꯥ ꯋꯥ ꯑꯣꯖꯥ ꯍꯔꯤ ꯀ꯭ꯔꯤꯁꯅ ꯖꯦ ꯀ꯭ꯔꯤꯁꯅ ꯑꯣꯖꯥ ꯑꯩꯈꯣꯏ ꯑꯣꯖꯥ ꯂꯥꯛꯑꯦ ꯑꯣꯖꯥ ꯆꯥꯖꯗ꯭ꯔꯤ ꯑꯩꯈꯣꯏ ꯑꯣꯖꯥꯗꯤ ꯆꯥꯕꯤꯔꯕ꯭ꯔꯣ ꯑꯩꯈꯣꯏ ꯑꯣꯖꯥ ꯆꯥꯛ ꯆꯥꯔꯕ꯭ꯔꯣ ꯑꯩꯗꯤ ꯆꯥꯗ꯭ꯔꯤ ꯑꯣꯖꯥ ꯆꯥꯔꯕꯣ ꯆꯥꯛ ꯑꯣꯖꯥ ꯆꯥꯛ ꯆꯥꯔꯕ꯭ꯔꯣ ꯑꯣ ꯆꯅꯨ ꯂꯥꯛꯑꯦ ꯍꯥꯏ ꯀꯀꯥ ꯆꯅꯨ ꯍꯥꯏ ꯆꯅꯨ ꯆꯅꯨ ꯆꯥꯔꯕꯣ ꯆꯅꯨ ꯀꯃꯥꯏ ꯇꯧꯔꯤ ꯀꯣꯂꯦꯖ ꯀꯥꯔꯤꯕ꯭ꯔꯥ ꯆꯥꯔꯦ ꯆꯋꯥꯏ ꯑꯣ ꯍꯧꯖꯤꯛ ꯏꯃꯥꯁꯨ ꯐꯔꯦ ꯑꯩꯁꯨ ꯐꯔꯦ ꯕ꯭ꯔꯗꯔ ꯈꯣꯏ ꯃꯌꯥꯝꯒꯤ ꯊꯧꯖꯥꯜꯗꯒꯤ ꯃꯇꯝ ꯂꯩꯕꯗ ꯅꯥꯗꯕ ꯌꯦꯛꯇꯕ ꯃꯄꯨꯅ ꯊꯧꯖꯥꯟꯕꯨ ꯑꯣꯏꯁꯅꯨ ꯏꯅꯥꯎ ꯀꯤꯁꯟꯕꯨ ꯆꯅꯨꯅ ꯍꯥꯏꯌꯦ ꯆꯥꯛ ꯆꯥꯔꯕ꯭ꯔꯣ ꯀꯀꯥ ꯆꯥꯗ꯭ꯔꯤ ꯆꯅꯨ ꯅꯪ ꯆꯥꯔꯕ ꯆꯅꯨ ꯁꯪꯒ ꯁꯟꯇꯥ ꯀꯗꯥꯏꯒꯤꯅꯣ ꯋꯥꯍꯩ ꯐꯖꯕ ꯉꯥꯡꯕ ꯇꯝꯃꯨ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯁꯤ ꯑꯩꯅ ꯊꯥꯏꯁꯦ ꯂꯥꯏꯚ ꯇꯦꯂꯤꯀꯥꯁꯅꯤ ꯀꯣ ꯀꯔꯤꯒꯤꯅꯣ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯆꯥꯎꯈꯠꯂꯕ ꯃꯇꯝꯁꯤꯒ ꯀꯔꯤꯒꯤꯅꯣ ꯋꯥꯍꯩ ꯋꯥꯉꯥꯡ ꯐꯖꯧ ꯕ꯭ꯔꯗꯔꯗꯤ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗ꯭ꯔꯣ ꯌꯥꯎꯗꯦ ꯍꯥꯏꯇꯥꯏ ꯕ꯭ꯔꯗꯔꯁꯨ ꯁꯨꯝ ꯈꯔ ꯀꯩꯅꯣ ꯇꯧꯔꯨꯔꯦ ꯐꯔꯦ ꯀꯩꯝ ꯇꯧꯗ꯭ꯔꯦꯗ ꯆꯥꯔꯦ ꯀꯀꯥ ꯀꯩ ꯏꯟꯁꯥꯡ ꯆꯥꯏ ꯆꯅꯨ ꯆꯅꯨ ꯗꯨꯔꯒꯥ ꯄꯨꯖꯥ ꯀꯗꯥꯏ ꯀꯣꯏ ꯁꯪꯒ ꯁꯟꯇꯤ ꯁꯅꯥꯇꯩꯅ ꯋꯥꯍꯩ ꯋꯥꯇꯥ ꯐꯖꯕ ꯇꯝꯃꯨ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯕ ꯑꯃꯠꯇꯅꯤ ꯀꯣ ꯅꯪꯅ ꯑꯗꯨꯝꯕ ꯀꯣꯃꯦꯟ ꯏꯔꯒ ꯃꯌꯥꯝꯅ ꯅꯪꯕꯨ ꯅꯨꯡꯁꯤꯔꯣꯏ ꯅꯪ ꯀꯅꯥꯅꯣ ꯑꯗꯨꯃꯥꯏꯅ ꯋꯥꯍꯩ ꯋꯥꯇꯥ ꯐꯖꯅ ꯍꯪꯉꯛꯎ ꯃꯤꯉꯣꯟꯗ ꯅꯪꯅ ꯅꯨꯡꯁꯤꯗꯕ ꯀꯌꯥ ꯂꯩꯔꯒꯁꯨ ꯃꯤ ꯑꯇꯣꯞꯄꯗ ꯑꯗꯨꯃꯥꯏꯅ ꯋꯥꯍꯩ ꯋꯥꯉꯥꯡ ꯁꯉꯥꯡ ꯁꯤꯖꯤꯟꯅꯅꯨ ꯀꯣ ꯀꯩꯅꯣ ꯂꯥꯏꯐꯁꯤꯗ ꯃꯆꯤꯟ ꯃꯈꯥ ꯊꯤꯔꯛꯏꯕ ꯀꯔꯝꯕ ꯂꯋꯥꯏ ꯃꯆꯥꯅꯣ ꯀꯤꯁꯟ ꯑꯗꯨꯃꯥꯏꯅ ꯍꯥꯏꯒꯅꯨ ꯃꯤ ꯍꯥꯏꯁꯦ ꯃꯥꯟꯅꯗꯦꯀꯣ ꯀꯤꯁꯟ ꯃꯤ ꯍꯥꯏꯁꯦ ꯃꯥꯟꯅꯗꯦ ꯑꯗꯨꯅꯅꯤ ꯕ꯭ꯔꯗꯔꯅ ꯍꯥꯏꯔꯤꯁꯦ ꯋꯥꯍꯩ ꯋꯥꯉꯥꯡ ꯁꯉꯥꯡ ꯐꯖꯧ ꯕꯦꯕꯥꯔ ꯅꯥꯏꯌꯨ ꯀꯣ ꯀꯤꯁꯟ ꯁꯥꯎꯒꯅꯨ ꯃꯥ ꯈꯪꯗꯅ ꯁꯨꯝ ꯍꯥꯏꯔꯤꯕꯅꯤ ꯆꯥꯛ ꯆꯥꯗ꯭ꯔꯤ ꯍꯥꯏꯔꯣ ꯆꯥꯛ ꯆꯥꯗ꯭ꯔꯤ ꯍꯥꯏꯔꯣ ꯆꯥꯗ꯭ꯔꯤꯌꯦ ꯑꯣꯖꯥ ꯑꯩ ꯈꯣꯡꯖꯣꯝ ꯋꯥꯎ
ꯊꯥꯒꯠꯆꯔꯤ ꯏꯕꯣꯝꯆꯥ ꯊꯥꯒꯠꯆꯔꯤ ꯏꯕꯣꯝꯆꯥꯕꯨ ꯑꯩꯒꯤ ꯆꯦꯅꯦꯜꯗ ꯑꯩꯒꯤ ꯚꯤꯗꯤꯑꯣꯗ ꯌꯦꯡꯕꯤꯕ ꯊꯋꯥꯏꯖꯕꯒꯤꯗꯃꯛꯇ ꯊꯥꯒꯠꯆꯔꯤ ꯁꯪꯒ ꯁꯟꯇꯤꯅ ꯁꯣꯔꯤ ꯍꯥꯏꯔꯦ ꯋꯦꯜꯀꯝ ꯊꯦꯡꯀ꯭ꯌꯨ ꯑꯗꯨꯃꯥꯏꯅ ꯍꯥꯏꯒꯗꯕꯅꯤ ꯃꯤ ꯑꯃꯗ ꯆꯩꯕ ꯍꯧꯅꯗꯦ ꯀꯣ ꯕꯥꯏ ꯍꯥꯏ ꯑꯣꯀꯦ ꯕꯥꯏ ꯕꯥꯏ ꯑꯩ ꯆꯦꯅꯦꯜꯗ ꯆꯪꯕꯒꯤꯗꯃꯛꯇ ꯊꯥꯒꯠꯆꯔꯤ ꯁꯪꯒ ꯁꯅꯥꯇꯤ ꯀꯀꯥ ꯀꯔꯤꯒꯤꯅꯣ ꯁꯨꯃꯥꯏꯅ ꯍꯥꯏꯔꯤꯁꯦ ꯑꯣ ꯀꯅꯥ ꯃꯤ ꯍꯥꯏꯁꯦ ꯃꯥꯏꯅ ꯁꯥꯎꯅꯤꯡꯉꯝꯕꯁꯨ ꯂꯩꯔꯝꯕ ꯌꯥꯏ ꯀꯣ ꯃꯥ ꯀꯔꯤꯒꯨꯝꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯒꯤ ꯁꯥꯎꯅꯤꯡꯗꯅ ꯁꯨꯝ ꯍꯥꯏꯕꯁꯨ ꯍꯥꯏꯔꯝꯒꯅꯤ ꯑꯗꯨ ꯀꯔꯤꯝ ꯋꯥꯔꯧꯔꯨꯅꯨ ꯗꯤꯄꯣꯛ ꯁꯤꯡꯍꯅ ꯅꯨꯡ ꯀꯗꯥꯏꯔꯣꯝꯗꯅꯣꯍꯣ ꯍꯥꯏ ꯑꯩ ꯀꯁꯥꯔꯒꯅꯤ ꯗꯤꯄꯛ ꯃꯌꯥꯝ ꯂꯥꯏꯛ ꯇꯧꯕꯤꯌꯨ ꯋꯥ ꯐꯖꯅ ꯉꯥꯡꯕ ꯇꯝꯃꯨ ꯍꯥꯏꯌꯨ ꯀꯀꯥ ꯑꯩ ꯍꯥꯏꯔꯦ ꯑꯣꯀꯦ ꯍꯥꯏꯌꯦ ꯁꯪꯒꯅ ꯑꯣꯀꯦ ꯍꯥꯏꯌꯦ ꯑꯣꯀꯦ ꯁꯪꯒ ꯊꯦꯡꯀ꯭ꯌꯨ ꯋꯦꯜꯀꯝ ꯁꯤꯗꯤ ꯃꯌꯥꯝꯒꯤ ꯄꯣꯊꯥꯐꯝꯅꯤ ꯕꯔꯗꯔꯅ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯐꯖꯅ ꯍꯣꯠꯅꯔꯤꯕꯁꯤ ꯐꯥꯒꯤ ꯇꯧꯕꯤꯒꯅꯨꯀꯣ ꯍꯥꯏ ꯊꯦꯡꯀ꯭ꯌꯨ ꯍꯤꯟꯖꯥꯡ ꯍꯥꯎꯇ꯭ꯔꯕꯣ ꯍꯥꯏ ꯍꯥꯎꯏ ꯉꯥ ꯊꯣꯡꯉꯤ ꯆꯥꯔꯕ ꯅꯪꯗꯤ ꯋꯥꯎ ꯕꯨꯂꯨ ꯂꯥꯛꯑꯦ ꯔꯥꯖꯦꯁ ꯂꯥꯛꯑꯦ ꯍꯥꯏ ꯇꯥꯃꯡꯒꯣꯜ ꯉꯁꯤꯗꯤ ꯂꯥꯛꯆꯔꯤ ꯊꯦꯡꯀ꯭ꯌꯨ ꯊꯥꯒꯠꯆꯔꯤ ꯊꯥꯒꯠꯆꯔꯤ ꯍꯤꯟꯖꯥꯡ ꯍꯥꯎꯇ꯭ꯔꯕꯣ ꯍꯥꯏ ꯁꯪꯗ ꯍꯥꯎꯏ ꯑꯩ ꯆꯥꯕ ꯃꯇꯝ ꯈꯤꯇꯪ ꯉꯜꯂꯗꯕꯅꯤ ꯀꯤꯁꯟ ꯃꯦꯁꯦꯖ ꯗꯤꯂꯤꯠ ꯇꯧꯅꯨꯀꯣ ꯀꯩꯒꯨꯝꯕ ꯏꯕ ꯇꯥꯏꯞ ꯇꯧꯕ ꯁꯣꯏꯈ꯭ꯔꯁꯨ ꯁꯨꯝ ꯂꯩꯖꯁꯅꯨ ꯆꯥꯔꯦ ꯀꯔꯤ ꯍꯤꯟꯖꯥꯡꯅꯣ ꯅꯪꯒꯤꯗꯤ ꯀꯔꯤ ꯍꯤꯟꯖꯥꯡꯅꯣ ꯑꯩꯈꯣꯏꯒꯤꯗꯤ ꯉꯥ ꯊꯣꯡꯉꯤ ꯑꯩꯈꯣꯏꯒꯤ ꯉꯥ ꯊꯣꯡꯉꯤ ꯑꯃꯨꯛ ꯂꯥꯝꯂꯦ ꯍꯥꯏ ꯑꯃꯨꯛ ꯂꯥꯝꯂꯦ ꯆꯥꯎꯗꯅ ꯆꯐꯨꯗꯩ ꯈꯥꯏꯗꯣꯛ ꯀꯨꯀꯔꯗꯩ ꯈꯥꯏꯗꯣꯛꯑ ꯆꯥꯎ ꯑꯃꯨꯛ ꯂꯥꯝꯂꯗꯤ ꯆꯥꯎ ꯃꯌꯥꯝ ꯂꯥꯏꯛ ꯇꯧꯕꯤꯌꯨ ꯏꯆꯤꯜ ꯏꯅꯥꯎ ꯅꯨꯡꯁꯤꯔꯕ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯞ ꯍꯥꯟꯅ ꯇꯧꯁꯤ ꯍꯥꯏ ꯊꯦꯡꯀ꯭ꯌꯨ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯏꯅꯥꯎ ꯀꯤꯁꯟ ꯆꯝꯐꯨꯠ ꯆꯝꯐꯨꯠꯇꯤ ꯌꯥꯝ ꯐꯩ ꯀꯩꯅꯣ ꯆꯝꯐꯨꯠ ꯆꯥꯒꯗꯕꯅꯤ ꯆꯝꯐꯨꯠ ꯆꯨꯝꯊꯣꯡ ꯁꯤ ꯍꯛꯆꯥꯡꯗ ꯌꯥꯝ ꯐꯩ ꯑꯩꯈꯣꯏꯅ ꯊꯥꯎ ꯁꯨꯝ ꯆꯥꯅ ꯍꯛꯆꯥꯡꯗ ꯒꯦꯁ ꯀꯥꯔꯦ ꯑꯗꯨꯅ ꯌꯥꯔꯤꯉꯩ ꯆꯝꯐꯨꯠ ꯆꯨꯝꯊꯣꯡ ꯌꯥꯝ ꯆꯥꯒꯗꯕꯅꯤ ꯍꯪꯒꯥꯝ ꯆꯝꯐꯨꯠ ꯃꯗꯒꯤ ꯄꯣꯡ ꯍꯋꯥꯏ ꯑꯥꯂꯨ ꯇꯧꯔꯒ ꯏꯕꯣꯝꯆꯥꯅ ꯁꯥꯄꯝꯅ ꯑꯣꯖꯥ ꯒꯨꯗ ꯅꯥꯏꯠ ꯑꯣꯀꯦ ꯏꯕꯣꯝꯆꯥ ꯊꯥꯒꯠꯆꯔꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯑꯗꯣꯝꯒꯤ ꯊꯕꯛ ꯀꯥꯏꯊꯣꯛꯄꯤꯔꯒ ꯃꯤꯀꯨꯞꯇꯪ ꯑꯣꯖꯥꯒꯤ ꯆꯦꯅꯦꯜꯗ ꯁꯞꯄꯣꯔꯠ ꯇꯧꯕꯤꯒꯤꯗꯃꯛꯇ ꯏꯕꯣꯝꯆꯥꯕꯨ ꯍꯥꯏꯅꯤꯡꯉꯥꯏꯇꯅ ꯊꯥꯒꯠꯆꯔꯤ ꯏꯕꯣꯝꯆꯥ ꯃꯇꯝ ꯄꯨꯝꯕꯗ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨꯀꯣ ꯏꯅꯥꯎꯒꯤꯗꯤ ꯉꯥꯁꯤꯡ ꯑꯣꯏꯔꯤꯅꯤ KG 2 ꯍꯦꯟꯕ ꯂꯩꯈ꯭ꯔꯕꯅꯤꯅ ꯋꯥꯎ ꯃꯅꯤ ꯑꯣꯖꯥ ꯃꯅꯤ ꯕ꯭ꯂꯨꯅ ꯍꯥꯏꯔꯦ ꯆꯥꯛ ꯄꯤꯖꯕꯒꯤ ꯕ꯭ꯂꯣꯛꯇꯨ ꯌꯥꯝꯅ ꯐꯖꯈ꯭ꯔꯦ ꯋꯥꯎ ꯊꯥꯒꯠꯆꯔꯤ ꯕ꯭ꯂꯨ ꯇꯥꯃꯣꯒꯣꯅ ꯍꯩꯇꯅ ꯂꯧꯖꯕ ꯚꯤꯗꯤꯑꯣ ꯑꯗꯨ ꯅꯨꯡꯉꯥꯏ ꯍꯥꯏꯅ ꯍꯥꯏꯕꯒꯤꯗꯃꯛꯇ ꯊꯥꯒꯠꯆꯔꯤ ꯕ꯭ꯂꯨ ꯆꯥꯛ ꯆꯥꯔꯕꯣ ꯅꯣꯏꯅ ꯉꯥ ꯆꯥꯎꯀꯣ ꯍꯥꯏ ꯑꯣ ꯆꯥꯁꯤ ꯅꯪꯁꯨ ꯅꯣꯡꯃ ꯄꯨꯟꯅ ꯆꯥꯁꯤ ꯀꯔꯤꯝ ꯈꯜꯂꯨꯅꯨ ꯅꯣꯏ ꯈꯪꯉꯤꯗꯨꯅꯤ ꯇꯥꯃꯣꯒꯣꯟꯗꯤ ꯏꯁꯩ ꯅꯣꯡꯃꯥꯏ ꯆꯠꯄꯅꯤꯅ ꯍꯤꯟꯖꯥꯡꯁꯦ ꯈꯤꯖꯤꯛꯇꯪ ꯍꯥꯎꯇ꯭ꯔꯗꯤ ꯅꯨꯡꯉꯥꯏꯇꯕꯗꯣ ꯆꯅꯨꯅ ꯀꯀꯥ ꯑꯩ ꯂꯥꯏꯔꯤꯛ ꯉꯥꯛꯇꯪ ꯇꯧꯈꯤꯒꯦ ꯇꯧ ꯆꯅꯨ ꯇꯧ ꯂꯥꯏꯛ ꯇꯧ ꯆꯅꯨ ꯑꯣꯀꯦ ꯊꯦꯡꯀ꯭ꯌꯨ ꯆꯅꯨ ꯂꯥꯏꯛ ꯇꯧ ꯆꯅꯨ ꯕꯥꯏ ꯕꯥꯏ ꯆꯅꯨ ꯂꯥꯏꯛ ꯇꯧꯔꯕꯗꯤ ꯄꯣꯊꯥꯔꯣ ꯀꯣ ꯑꯗꯨꯒ ꯂꯥꯏꯛ ꯇꯧꯔꯝꯃꯨ ꯆꯅꯨ ꯊꯥꯒꯠꯆꯔꯤ ꯑꯩꯒꯤ ꯏꯆꯟ ꯆꯅꯨ ꯂꯥꯏꯔꯤꯛ ꯐꯖꯅ ꯇꯝꯃꯣ ꯀꯣ ꯕ꯭ꯂꯨꯅ ꯆꯥꯔꯦ ꯀꯩ ꯏꯟꯁꯥꯡ ꯆꯥꯒꯦ ꯑꯗꯨ ꯕ꯭ꯂꯨ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯆꯅꯨꯅ ꯑꯣꯀꯦ ꯍꯥꯏꯔꯦ ꯑꯣꯀꯦ ꯆꯅꯨ ꯒꯨꯗ ꯅꯥꯏꯠ ꯂꯥꯏꯔꯤꯛ ꯐꯖꯅ ꯄꯥꯔꯣ ꯕ꯭ꯂꯨ ꯆꯥꯔꯦ ꯍꯥꯏ ꯀꯔꯤ ꯌꯦꯟꯖꯥꯡꯅꯣ ꯑꯗꯨꯕꯨ ꯕ꯭ꯂꯨ ꯏꯆꯤꯜ ꯏꯅꯥꯎꯅꯤ ꯀꯔꯝ ꯀꯥꯟꯗꯅꯣ ꯑꯩꯈꯣꯏꯅ ꯒꯨꯗ ꯅꯥꯏꯠ ꯆꯅꯨ ꯒꯨꯗ ꯅꯥꯏꯠ ꯕꯥꯏ ꯕꯥꯏ ꯆꯅꯨ ꯒꯨꯗ ꯅꯥꯏꯠ ꯆꯅꯨꯅ ꯕꯥꯏ ꯕꯥꯏ ꯆꯅꯨ ꯃꯌꯥꯝ ꯕ꯭ꯔꯗꯔꯒꯤ ꯆꯦꯅꯦꯜꯁꯤ ꯑꯊꯨꯕ ꯃꯇꯝꯗ 10K ꯌꯧꯍꯟꯁꯤ ꯑꯩꯈꯣꯏ ꯌꯥꯝ ꯍꯧ ꯇꯧꯔꯒ ꯍꯥꯏ ꯋꯥꯎ ꯊꯥꯒꯠꯆꯔꯤ ꯍꯥꯏꯉꯥꯏꯇꯅ ꯑꯩꯒꯤ ꯏꯅꯥꯎ ꯀꯤꯁꯟ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯑꯩꯒꯤ ꯏꯅꯥꯎ ꯀꯤꯁꯟꯁꯤ ꯗꯦꯜꯂꯤꯗ ꯂꯥꯏꯔꯤꯛ ꯇꯝꯃꯤ SSꯀꯤ ꯀꯣ ꯑꯗꯣ ꯑꯩꯒꯤ ꯆꯦꯅꯦꯜ ꯂꯥꯛꯄꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯅ ꯑꯩꯒꯤ ꯏꯅꯥꯎꯁꯤꯒꯤ ꯇꯝꯖꯔꯤꯕ ꯂꯥꯏꯔꯤꯛ ꯑꯁꯤ ꯃꯄꯨꯡ ꯐꯥꯅꯕ ꯃꯥꯏ ꯄꯥꯛꯄ ꯉꯝꯅꯕ ꯃꯌꯥꯝꯅ ꯃꯄꯨꯗ ꯊꯧꯅꯤꯕꯤꯌꯨ ꯍꯥꯏꯗꯨꯅ ꯏꯁꯣꯔ ꯃꯐꯝ ꯊꯧꯅꯤꯕꯤꯌꯨ ꯍꯥꯏꯗꯨꯅ ꯑꯩꯒꯤ ꯏꯅꯥꯎ ꯀꯤꯁꯟꯒꯤꯗꯃꯛꯇ ꯏꯆꯤꯜ ꯏꯅꯥꯎ ꯃꯐꯝꯗ ꯑꯩꯅ ꯍꯥꯏꯖꯔꯤ
Inga Ingalana hai zero ta mayam net jam nungaite sino mayam Rebecca gi mapau tadaba kuire bluna nga thongi haiba Bina Sinha राधे 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 बिना सिंह जी राधे राधे कृष्णा कैसे हो बिना सिंह जी आपका भागवत गीता जो पाठ करते हैं सुनकर बहुत खुश हुआ हूँ ऐसे पढ़ते रहिए सुनाइए दिल्ली शेयर कर दीजिए बिना सिंह जी आपका जो अपने जो भागवत पाठ करते हैं सुनने में बहुत अच्छा लगता है ठीक है इसलिए भगवान कृष्ण का आशीर्वाद से जितना दिन रहेंगे जितना दिन सबको सुनाइए शेयर कर दीजिए राधे राधे इनाओ है जय कृष्णा अवुब एलबी नेट अपटपा ओकले है ओझाना नेट जाद्रे कोइरुगे कोइरुरो खुन्ना नेट जादबनी ओझादी लेतना करी मथेना जो लगे ओझा वाह वही नाले ओझाना चवाई होनरे रे पिता हाय इचनाव मयाम वर्षवाना नेट जाद्रबसु सुमलाकपियु को आई नेट की प्रॉब्लम ननी अदुना मयाम इचनाव बिना सिन्हागी मागी चैनल से मैं सपोर्ट तोबियु हमारा मेरा मंगल नाटक का चैनल में जो आने वाला दोस्त लोग यूट्यूबर सब मिलकर हमारा बिना सिंह के चैनल को भी सपोर्ट कर दीजिए वो भी हम लोग को सब सपोर्ट करेंगे और सपोर्ट करते रहते हैं और बहुत अच्छी है भगवान का नाम भगवद गीता का पाठ करते हैं वो सबको सुना देता है शेयर करते हैं इसलिए हमारा बिना दासी उसको भी सपोर्ट कर दिए दोस्त लोग सिगी एलबीदा चंगलक्पा अखोइसे तंदब मी हाइदुनी नोमगी अवाटपा मदी सुम लई ने जादबगा तुम्बगा कमेंट थाबा जादबा जारनी वारोब जादे मेरा था की सयनबी मेरा था की पूर्णिमा फजबी मेरा था लापसीदा मेरा था की चैनल सु मेरा था की निंगोल की चैनल सु मैम सपोर्ट तो बियो ओझा इनाओ चवाई हाइसे कमाई तोगे ओझादा हंबियो अदर मेरा था की निंगल मैम सपोर्ट तो बियो स्नो मैम चवाई हाइसे मा ज्ञान ताद्रे मनी स्नो मैम सपोर्ट तो बियो इनाओ स्नो मैम लाइक तो बियो स्नो मैम बिना जी अभी है क्या मेरे चैनल में अब देख रहे हो क्या बिना जी अब खाना वाना हो गया क्या बिना जी खाना वाना खा लिया क्या अभी क्या करे हो अब गीता पढ़ रहे हैं क्या अगर गीता पढ़े है तो
ꯄꯔꯤꯌꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯂꯥꯛꯄꯤꯌꯨ ꯑꯩꯈꯣꯏ ꯂꯥꯛꯑꯝꯕ ꯏꯆꯤꯟ ꯏꯅꯥꯎ ꯂꯣꯏ ꯊꯣꯛꯈ꯭ꯔ ꯃꯥꯜꯂꯦ ꯅꯦꯠ ꯌꯥꯔꯨꯗ꯭ꯔꯦꯀꯣ ꯑꯗꯨꯅ ꯆꯋꯥꯏ ꯆꯥ ꯍꯋꯥꯏ ꯑꯃꯨꯕꯗꯣ ꯑꯣꯖꯥ ꯑꯉꯥꯡ ꯍꯥꯏꯕꯁꯤꯗꯤ ꯒ꯭ꯌꯥꯟ ꯇꯥꯒꯟꯗꯕꯅꯤꯀꯣ ꯑꯗꯨꯅ ꯑꯉꯥꯡ ꯍꯥꯏꯕꯁꯤꯗꯤ ꯑꯉꯥꯡꯅꯤꯗꯅ ꯑꯗꯨꯅ ꯒ꯭ꯌꯥꯟꯗꯣ ꯂꯧꯁꯟꯕ ꯋꯥꯠꯅ ꯇꯧꯕꯅꯤ ꯑꯣꯖꯥꯅ ꯆꯋꯥꯏ ꯍꯥꯏꯗꯨꯒ ꯃꯥ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯑꯣꯖꯥ ꯑꯉꯥꯡ ꯈꯣꯡꯅꯝ ꯀꯣꯛꯇ꯭ꯔꯤꯕ ꯑꯉꯥꯡꯅꯤ ꯑꯗꯨꯅ ꯑꯣꯖꯥ ꯍꯪꯉꯛꯄꯅꯤ ꯋꯥꯔꯧꯕꯤꯅꯨ ꯃꯥꯅ ꯍꯪꯕꯗꯣ ꯋꯥꯔꯧꯕꯤꯅꯨ ꯑꯣꯖꯥ ꯑꯗꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯁꯨꯝ ꯀꯣꯃꯦꯟ ꯇꯧꯕꯤꯌꯨ ꯑꯩ ꯁꯨꯝ ꯇꯞꯅ ꯇꯞꯅ ꯁꯨꯝ ꯄꯥꯖꯔꯛꯀꯦ ꯅꯨꯡꯁꯤꯔꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯂꯥꯏꯛ ꯇꯧꯕꯤꯌꯨ ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯅ ꯌꯦꯡꯕꯤꯔꯒ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯒꯅꯤ ꯑꯩꯅ ꯊꯋꯥꯏ ꯌꯥꯎꯖꯔꯤꯕ ꯑꯩꯅ ꯚꯤꯗꯤꯑꯣ ꯂꯧꯖꯔꯤꯁꯤꯗꯤ ꯋꯥꯅ ꯋꯥꯅ ꯇꯧꯖꯔꯛꯄꯅꯤꯀꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯔꯦꯕꯤꯇꯥꯁꯦ ꯁꯛꯂꯣꯟ ꯌꯥꯝꯅ ꯑꯣꯟꯕ ꯍꯩꯔꯦ ꯑꯣꯖꯥ ꯃꯛꯇꯤ ꯏꯃꯥ ꯄꯥꯟꯊꯣꯏꯕꯤꯒꯤ ꯁꯥꯏꯑꯣꯟꯅꯤ ꯑꯣꯖꯥ ꯋꯥꯔꯧꯕꯤꯅꯨ ꯔꯦꯕꯤꯇꯥꯁꯦ ꯁꯛꯂꯣꯟ ꯌꯥꯝꯅ ꯑꯣꯟꯕ ꯍꯩꯔꯦ ꯑꯣꯖꯥ ꯋꯥꯔꯧꯕꯤꯅꯨ ꯃꯇꯝꯒꯤ ꯀꯂꯤꯖꯨꯛꯇ ꯏꯃꯥ ꯄꯥꯟꯊꯣꯏꯕꯤ ꯍꯧꯖꯤꯛ ꯊꯣꯛꯂꯕꯅꯤ ꯑꯗꯨꯅ ꯏꯃꯥ ꯄꯥꯟꯊꯣꯏꯕꯤ ꯍꯥꯏꯕꯁꯤꯗꯤ ꯑꯣꯟꯅꯤꯡꯕꯇ ꯑꯣꯜꯂꯤ ꯂꯩꯃꯔꯦꯟ ꯁꯤꯗꯕꯤ ꯑꯣꯟꯕ ꯌꯥꯏ ꯏꯃꯥ ꯂꯩꯃꯔꯦꯟ ꯁꯤꯗꯕꯤ ꯑꯣꯜꯂꯤ ꯏꯃꯥ ꯐꯋꯣꯏꯕꯤ ꯑꯣꯜꯂꯤ ꯏꯃꯥ ꯏꯃꯣꯏꯅꯨ ꯑꯣꯜꯂꯤ ꯏꯃꯥ ꯁꯤꯗꯕꯤ ꯑꯣꯜꯂꯤ ꯑꯗꯨꯅ ꯑꯣꯖꯥ ꯋꯥꯔꯧꯕꯤꯅꯨ ꯃꯍꯥꯛꯇꯤ ꯁꯥꯏꯑꯣꯟ ꯆꯥꯎꯕꯤ ꯏꯃꯥꯅꯤ ꯑꯗꯣ ꯍꯧꯖꯤꯛꯁꯨ ꯄꯥꯟꯊꯣꯏꯕꯤ ꯌꯥꯝ ꯂꯥꯠꯅꯔꯕꯅꯤ ꯑꯗꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯩ ꯆꯥꯛ ꯆꯥꯈꯤꯒꯦꯀꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯔꯦꯕꯤꯇꯥ ꯂꯩꯔꯤꯕ꯭ꯔꯣ ꯑꯣꯖꯥꯅ ꯍꯪꯉꯤꯁꯦ ꯇꯥꯗ꯭ꯔꯣ ꯅꯪꯕꯣ ꯁꯦꯡꯇ ꯂꯥꯛꯑꯝꯃꯤ ꯊꯣꯛꯈ꯭ꯔꯦ ꯃꯌꯥꯝ ꯊꯣꯛꯈ꯭ꯔꯦ ꯅꯦꯠ ꯌꯥꯔꯨꯗꯕꯗ ꯔꯦꯕꯤꯇꯥ ꯇꯥꯕ꯭ꯔꯣ ꯃꯦꯔꯥ ꯊꯥꯒꯤ ꯅꯤꯉꯣꯜ ꯃꯦꯔꯥ ꯊꯥꯒꯤ ꯄꯁꯣꯠꯂꯩ ꯃꯦꯔꯥ ꯊꯥꯒꯤ ꯁꯅꯥꯔꯩ ꯃꯦꯔꯥ ꯊꯥꯒꯤ ꯁꯤꯡꯒꯥꯔꯩ ꯃꯦꯔꯥ ꯊꯥꯒꯤ ꯅꯨꯡꯒꯥꯏꯔꯩ ꯀꯤꯕꯨ ꯀꯤꯔꯦ ꯑꯣꯖꯥꯅ ꯀꯤꯔꯦ ꯑꯣꯖꯥ ꯀꯤꯕꯤꯔꯨꯅꯨ ꯀꯤꯕꯤꯔꯨꯅꯨ ꯏꯃꯥ ꯄꯥꯟꯊꯣꯏꯕꯤꯗꯤ ꯖꯒꯠꯀꯤ ꯏꯃꯥꯅꯤ ꯖꯒꯠꯄꯨ ꯌꯣꯛꯄꯤꯔꯤꯕꯤ ꯃꯥꯂꯦꯝꯕꯨ ꯀꯣꯟꯕꯤꯔꯤꯕ ꯏꯃꯥꯅꯤ ꯂꯩꯌꯦ ꯆꯥꯔꯣꯏ ꯂꯩꯔꯝꯃꯤꯅꯦꯕꯣ ꯑꯩꯗꯤ ꯊꯣꯛꯈ꯭ꯔꯕ ꯇꯨꯝꯈ꯭ꯔꯕ ꯍꯥꯏꯅ ꯈꯜꯂꯨꯔꯦ ꯖꯥꯏ ꯀ꯭ꯔꯤꯁꯅ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯆꯥꯛ ꯆꯥꯛꯈꯨꯝ ꯆꯥꯏꯒꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯁꯨ ꯁꯨꯝ ꯆꯥꯃꯤꯟꯅꯁꯤ ꯃꯣꯕꯥꯏꯜꯗ ꯁꯨꯝ ꯃꯌꯥꯝ ꯃꯅꯝ ꯁꯨꯝ ꯂꯧꯕꯤꯌꯨ ꯂꯥꯏꯗ ꯀꯠꯄꯁꯦ ꯃꯅꯝ ꯅꯝꯃꯦ ꯑꯗꯨꯃꯥꯏꯅ ꯑꯦꯜꯕꯤꯗ ꯃꯌꯥꯝꯁꯨ ꯃꯅꯝꯕꯤꯌꯨ ꯑꯩꯁꯨ ꯀꯤꯔꯦ ꯍꯥꯏꯌꯦ ꯀꯤꯕꯤꯔꯨꯅꯨ 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 ꯏꯃꯥ ꯄꯥꯟꯊꯣꯏꯕꯤ ꯍꯥꯏꯁꯤ ꯖꯒꯠꯀꯤ ꯏꯃꯥꯅꯤꯀꯣ ꯋꯥꯎ ꯒꯣꯞꯂꯛꯑꯦ ꯑꯦꯕꯦꯔꯋꯥꯟ ꯑꯣꯖꯥ ꯃꯪꯒꯣꯜ ꯈꯨꯔꯨꯝꯖꯔꯤ ꯀꯩ ꯃꯊꯦꯜꯅꯣ ꯅꯣꯡꯃꯩ ꯆꯔꯥ ꯑꯩꯒꯤꯗꯤ ꯉꯥ ꯊꯣꯡꯉꯦꯀꯣ ꯂꯥꯏꯛ ꯗꯟ ꯊꯦꯡꯀ꯭ꯌꯨ ꯆꯥꯛ ꯏꯁꯤꯡ ꯆꯥꯔꯕꯣ ꯉꯁꯤꯗꯤ ꯅꯣꯡꯃꯩ ꯆꯔꯥꯒꯤ ꯊꯋꯥꯏꯅ ꯌꯥꯝ ꯐꯖꯅ ꯏꯟꯇꯔꯚꯤꯌꯨ ꯂꯧꯈ꯭ꯔꯦ ꯉꯁꯤ ꯆꯥꯔꯦ ꯀꯔꯤ ꯍꯤꯟꯖꯥꯡꯅꯣ ꯃꯌꯥꯝ ꯉꯥꯁꯤꯒ ꯂꯩꯔꯦ ꯉꯥꯆꯤꯡ ꯃꯇꯨꯝ ꯃꯌꯥꯝ ꯃꯆꯤꯟ ꯏꯅꯥꯎ ꯅꯤꯡꯊꯝꯊꯥ ꯍꯥꯏꯕ ꯅꯤꯡꯊꯝꯊꯥꯗ ꯆꯪꯉꯛꯑꯦ ꯃꯌꯥꯝ ꯆꯅꯥꯒ ꯏꯀꯥꯏꯊꯕꯤꯒ ꯉꯧꯔꯦ
lafu thro irole ama ngakupi thonge keno machi ma pam gerete masung anim tang ichi di hai tha gar bo ja ichi do net ja de na mangon da net thiri मेरा थाना है रे देव अवतार ओनबा छगलोनसु लेब्रो ओझा दुगी मिदुदी कली जुग ओइना तौबा ओइरमनी ओझा इनावै ओझा ngasi usop chalubro ai chalui ngasi benakandi part 2 da suram chalui like tawroba lakprai ba dari ne dak to thongba like to ba hangin na chin hai ba nanggu mura khalu ro ba ya oja ai khoi thongan di lalaga chatli ro ngasi di ai dom chatre chara ai koina sum haidine benakan di thongli chatpani na khoi ki pola phul ta chapasena nungai ba ko chao nga do kuira roi phati liver pai rồi kauram ne ichegi ibungo inau blue matam kuire he udaba na o blue le ribo thokrabo ne talu do cheng ha mare nga atoi badi chadro oda nga atoi ba se thoidong na ai pamde ai di oja kaino se nga matum mun chapsina guna pamjaba o oja mathang chaladi changlo o an ningo kaino chara ai di lakhipu se chapada nang tungan lala chapse jenga chalimni nong to ude no ini bok tawi ta basanta joy kmc hai namuso nang ini paga bas kandida unabadusu aina keng he chage sajun ta de o ai thongi nga atoi ba doya noma chasi chawai thongba haiba sangi lei ri oi ono sangi na chi lak to re na khut chikani ko ai o nang thong da chage haw bra jenge khut chikan ba ngam bra jenge ba jeng na chatle su changla u jeng chang badan ha ba sanu na bado kam ngai tia kam tama hai ma thamna si ha ga dabsu no ja khidre nangi hero duna ko
ꯅꯪꯒꯤ ꯏꯕꯨꯡꯉꯣꯗꯣ ꯀꯩꯗꯧꯔꯤꯒꯦ ꯅꯣꯡꯃꯩ ꯆꯔꯥ ꯍꯣꯏ ꯑꯣꯖꯥ ꯐꯖꯅ ꯎꯅꯍꯧꯗ꯭ꯔꯦ ꯑꯩꯈꯣꯏꯅ ꯊꯣꯛꯂꯛꯑꯒ ꯌꯦꯡꯉꯨ ꯑꯣꯖꯥ ꯂꯩꯔꯤꯕ ꯍꯥꯏꯅ ꯐꯪꯉꯗꯤ ꯏꯒꯣ ꯁꯟꯒꯤ ꯀꯩ ꯏꯟꯖꯥꯡ ꯆꯥꯒꯦꯅ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯆꯤꯟꯅꯦꯟ ꯄꯥꯏꯕꯁꯤ ꯅꯨꯡꯉꯥꯏꯌꯦ ꯃꯌꯥꯝꯁꯤꯅ ꯋꯥꯔꯤ ꯁꯨꯅꯕ ꯁꯤꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯩꯗꯤ ꯆꯠꯊꯣꯛꯈꯤ ꯂꯥꯛꯇ꯭ꯔꯤ ꯑꯣꯖꯥ ꯀꯥꯏ ꯆꯠꯈꯤꯕ ꯌꯥꯝ ꯊꯦꯡꯉꯁꯤꯕꯨ ꯀꯥꯏ ꯆꯠꯂꯤꯅꯣ ꯃꯥꯄꯣ ꯍꯧꯖꯤꯛ ꯄꯨꯡ 10 ꯍꯦꯜꯂꯦ ꯀꯩꯅꯣ ꯀꯗꯥꯏ ꯆꯠꯊꯣꯛꯈꯤꯅꯣ ꯃꯄꯣ ꯑꯣꯖꯥꯅ ꯆꯥꯔꯤꯁꯦ ꯉꯥ ꯊꯣꯡꯕꯅꯤꯅ ꯁꯨꯝ ꯍꯥꯎꯋꯦꯗꯅ ꯀꯣ ꯁꯪꯒꯤꯅ ꯍꯥꯏꯕ ꯅꯦꯠ ꯅꯨꯡꯉꯥꯏꯇꯦ ꯕꯥꯏ ꯍꯥꯏꯌꯣ ꯑꯩꯁꯤꯒꯗꯤ ꯅꯦꯠ ꯀꯔꯤꯝ ꯇꯧꯗꯦ ꯀꯣꯟꯒꯤ ꯈꯨꯖꯥꯏꯗ ꯏꯁꯤꯡ ꯊꯛꯄ ꯍꯥꯎꯕꯅꯤ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯔꯔꯣꯏ ꯋꯥꯎ ꯆꯨꯝꯃꯤ ꯑꯗꯨꯃꯥꯏꯅꯁꯨ ꯍꯥꯏꯅꯩꯀꯣ ꯆꯔꯥ ꯁꯪꯒꯤꯇꯥ ꯀꯔꯤ ꯍꯤꯟꯖꯥꯡ ꯆꯥꯒꯦ ꯍꯪꯉꯦ ꯀꯔꯤ ꯑꯣꯏꯅꯤ ꯍꯥꯏ ꯆꯝꯐꯨꯠ ꯇꯔꯕꯨꯠ ꯑꯣꯏꯗꯣꯔꯦ ꯍꯥꯏ ꯇꯔꯕꯨꯠ ꯍꯥꯎꯕꯅꯤ ꯍꯥꯎꯕꯅꯤ ꯍꯥꯏꯅꯗꯦꯀꯣ ꯊꯥꯏꯅꯩ ꯑꯍꯟꯁꯤꯡꯗꯤ ꯀꯣꯟꯒꯤ ꯒꯪꯒꯥ ꯄꯨꯈꯝ ꯀꯥꯏꯗꯣ ꯁꯦꯡꯖꯦꯡꯒꯤ ꯇꯦꯡꯒꯣꯠ ꯁꯦꯡꯖꯦꯡ ꯈꯨꯖꯥꯏ ꯏꯁꯤꯡ ꯊꯛꯑꯝꯃꯤ ꯌꯥꯝ ꯐꯩ ꯍꯥꯏꯌꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯃꯗꯨ ꯆꯥꯟꯅꯗ꯭ꯔꯦ ꯉꯁꯥꯏꯒꯤ ꯐꯦꯡꯕ ꯋꯥꯏ ꯍꯥꯏꯕꯅꯦ ꯑꯃ ꯇꯧꯕꯤ ꯍꯥꯏꯕꯅꯦ ꯑꯗꯨꯅ ꯂꯣꯏꯅ ꯏꯁꯇꯤꯜꯗ ꯍꯥꯏꯅ ꯆꯥꯟꯅꯔꯦ ꯑꯣ ꯕꯦꯛꯇꯔ ꯂꯥꯛꯑꯦ ꯂꯥꯏꯛ ꯗꯟ ꯑꯣꯖꯥ ꯊꯦꯡꯀ꯭ꯌꯨ ꯕꯦꯛꯇꯔ ꯊꯥꯒꯠꯆꯔꯤ ꯀꯔꯤ ꯍꯤꯟꯖꯥꯡ ꯆꯥꯏ ꯀꯔꯤ ꯃꯊꯦꯜ ꯆꯥꯏ ꯍꯣꯏ ꯑꯣꯖꯥ ꯑꯩꯈꯣꯏꯁꯨ ꯊꯛꯀꯗꯕꯅꯤ ꯀꯣꯟꯒꯤ ꯄꯨꯈꯝ ꯆꯥꯒꯗꯕꯅꯤ ꯒꯪꯒꯥ ꯄꯨꯈꯝꯗ ꯁꯦꯡꯖꯦꯡꯒꯤ ꯈꯨꯖꯥꯏ ꯏꯁꯤꯡ ꯊꯛꯀꯗꯕꯅꯤ ꯊꯥꯏꯅꯒꯤ ꯑꯍꯟꯁꯤꯡꯅ ꯆꯥꯅꯔꯝꯃꯤ ꯊꯛꯅꯔꯝꯃꯤ ꯀꯣ ꯑꯅꯥ ꯑꯌꯦꯛ ꯀꯣꯛꯏ ꯍꯥꯏꯅ
ꯑꯩꯈꯣꯏ ꯃꯁꯨ ꯉꯝꯗꯦ ꯍꯥꯏꯅ ꯍꯥꯏꯅ ꯂꯩꯅ ꯂꯩꯅ ꯆꯥꯗꯦ ꯀꯣ ꯁꯨꯝ ꯁꯤꯖꯤꯟꯅꯈꯤꯕꯗꯣ ꯑꯗꯨꯅ ꯀꯅꯥꯒꯨꯝꯕꯗꯤ ꯃꯤ ꯕꯦꯛꯇꯔ ꯑꯣꯏꯃꯥ ꯏꯅꯥꯎꯅꯨꯄꯥ ꯂꯥꯛꯂꯦꯅꯦ ꯍꯥꯏ ꯑꯗꯨꯅꯤ ꯀꯣꯔꯤꯒꯤ ꯈꯨꯖꯥꯏꯗꯒ ꯅꯨꯡꯗꯥꯡ ꯏꯁꯤꯡ ꯊꯔꯝꯃ ꯅꯣꯡꯉꯥꯜꯂ ꯊꯛꯑꯗꯤ ꯍꯛꯆꯥꯡ ꯐꯩ ꯍꯥꯏꯀꯣ ꯑꯗꯣ ꯈꯪꯅ ꯈꯪꯅ ꯑꯗꯨꯝꯁꯨ ꯇꯧꯕ ꯉꯝꯗꯦ ꯑꯩꯈꯣꯏꯅ ꯏꯁꯥꯒꯤ ꯊꯕꯛꯅ ꯏꯊꯧꯅ ꯍꯦꯜꯂꯦ ꯍꯥꯏꯅ ꯆꯠꯄ ꯂꯥꯛꯅꯕꯗ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯆꯦ ꯆꯥꯔꯦ ꯕꯦꯛꯇꯔ ꯉꯥ ꯊꯣꯡꯉꯤ ꯑꯣꯖꯥ ꯏꯔꯣꯝꯕ ꯆꯥꯏ ꯍꯥꯎꯕꯅꯤ ꯑꯣꯀꯦ ꯑꯣꯀꯦ ꯍꯥꯏꯌꯦ ꯍꯥꯏꯗꯤ ꯏꯁꯤꯡ ꯈꯨꯖꯥꯏꯗꯣ ꯅꯣꯡꯃꯇꯪ ꯋꯥꯏꯖꯒꯦ ꯋꯥꯏꯕꯤꯅꯨꯗ ꯑꯗꯨꯝ ꯗꯥꯏꯔꯦꯛ ꯂꯧꯕꯤꯈ꯭ꯔꯣ ꯋꯥꯏꯕꯤꯅꯨ ꯋꯥꯏꯕꯤꯅꯨ ꯋꯥꯏꯔꯗꯤ ꯑꯩꯃꯨꯛ ꯊꯧꯕ ꯂꯥꯛꯀꯅꯤ ꯊꯧꯕ ꯂꯥꯛꯇꯕꯤꯗ ꯁꯨꯝ ꯗꯥꯏꯔꯦꯛ ꯂꯧꯕꯤꯌꯨ ꯁꯪꯉꯒ ꯍꯌꯦꯡ ꯒꯥꯔꯤ ꯊꯧꯔ ꯂꯥꯛꯎ ꯍꯌꯦꯡ ꯏꯁꯩ ꯂꯩꯇꯦ ꯑꯗꯨꯝ ꯄꯤꯖꯔꯒꯦ ꯈꯨꯗꯣꯜ ꯇꯧꯖꯔꯒꯦ ꯆꯥꯛꯀꯧꯕꯒꯤ ꯑꯣꯏꯅ ꯕꯦꯛꯇꯔꯅ ꯍꯥ ꯍꯥ ꯍꯥꯏꯅ ꯅꯣꯛꯈ꯭ꯔꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯩꯈꯣꯏ ꯕꯦꯛꯇꯔꯁꯦ ꯌꯥꯝ ꯅꯨꯡꯁꯤꯕ ꯏꯅꯥꯎꯅꯤ ꯑꯩꯈꯣꯏꯒꯤ ꯑꯦꯕ꯭ꯔꯤꯋꯥꯟ ꯏꯆꯟꯅꯨꯄꯤ ꯀꯁꯥꯔ ꯗꯥꯏꯔꯤꯒꯤ ꯋꯥꯏꯐꯅꯤ ꯁꯣꯔꯤ ꯀꯁꯥꯔ ꯂꯥꯏꯐꯀꯤ ꯋꯥꯏꯐꯅꯤ ꯏꯅꯥꯎꯅꯨꯄꯥ ꯏꯆꯟꯅꯨꯄꯤꯁꯤꯁꯨ ꯑꯩꯒꯤ ꯆꯦꯅꯦꯜ ꯂꯩꯕꯤꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯕꯦꯛꯇꯔ ꯀꯨꯀꯤꯡ ꯔꯥꯅꯤꯄꯨꯔꯒꯤꯅꯤ ꯑꯩꯈꯣꯏ ꯑꯩꯕꯨ ꯇꯥꯛꯄꯤ ꯇꯝꯕꯤꯔꯛꯄ ꯑꯩ ꯒꯨꯔꯨꯗꯦꯕꯒꯤ ꯃꯅꯥꯛꯀꯤꯅꯤ ꯌꯥꯝ ꯐꯕ ꯏꯅꯥꯎꯅꯤ ꯑꯗꯨꯅ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯆꯦꯟꯅꯦꯜꯗ ꯂꯩꯕꯤꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯩꯇꯩ ꯃꯆꯥꯕꯨ ꯑꯣꯏꯔꯕꯗꯤ ꯍꯥꯏꯗ꯭ꯔꯒꯁꯨ ꯁꯨꯝ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯞ ꯇꯧꯕꯤꯌꯨ ꯚꯤꯗꯤꯑꯣꯕꯨ ꯌꯦꯡꯉꯨꯗꯤ ꯂꯥꯏꯛ ꯇꯧꯕꯤꯌꯨ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯀꯣ ꯑꯩꯈꯣꯏ ꯃꯌꯥꯝ ꯏꯆꯤꯟ ꯏꯅꯥꯎ ꯄꯨꯟꯅ ꯑꯃꯨꯛꯇꯪ ꯃꯌꯥꯝ ꯑꯃꯨꯛꯇꯪ 100K ꯌꯧꯅꯕ ꯍꯣꯠꯅꯔꯁꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯩꯒꯤ ꯅꯦꯠ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯁꯥꯅꯤ ꯑꯗꯨꯅ ꯑꯩꯒꯤ ꯅꯦꯠꯇꯤ ꯀꯩꯝ ꯇꯧꯗꯦꯕꯀꯣ ꯑꯩ ꯍꯥꯏꯈ꯭ꯔꯕꯅꯤ ꯑꯍꯥꯟꯕ ꯁꯣꯏꯗꯣꯛꯈ꯭ꯔꯦ ꯀꯁꯔ ꯂꯥꯏꯐ ꯍꯥꯏꯈ꯭ꯔꯕꯅꯤꯀꯣ ꯕꯦꯛꯇꯔ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯅ ꯀꯁꯔ ꯂꯥꯏꯐ ꯑꯩꯗꯤ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯍꯥꯏꯖꯕꯅꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯀꯁꯔ ꯂꯥꯏꯐ ꯀꯁꯔ ꯗꯔꯤ ꯂꯛꯈꯤꯄꯨꯔ ꯑꯣꯟꯂꯥꯏꯟ ꯌꯨꯇ꯭ꯌꯨꯕꯔ ꯃꯈꯣꯏ ꯑꯍꯨꯝꯁꯤꯗꯤ ꯃꯌꯥꯝꯅ ꯁꯛ ꯈꯪꯅꯔꯕ ꯇꯣꯞꯄꯔꯅꯤ ꯀꯣ ꯑꯩꯈꯣꯏꯗꯩ ꯍꯦꯟꯅ ꯑꯩꯈꯣꯏꯅ ꯋꯥꯔꯤꯁꯦ ꯑꯁꯤꯒꯤ ꯃꯣꯏꯅ ꯋꯥꯔꯝꯃꯤꯀꯣ ꯃꯣꯏꯗꯤ ꯀꯣꯏꯆꯦꯟ ꯆꯦꯟꯗꯅ ꯑꯃꯅꯁꯨ ꯀꯧ ꯑꯃꯅꯁꯨ ꯀꯧ ꯀꯣ ꯑꯒꯔꯇꯂꯥ ꯇ꯭ꯔꯤꯄꯨꯔꯥ ꯃꯅꯤꯄꯨꯔ ꯂꯣꯏ ꯆꯠꯄꯅꯤꯅ ꯃꯣꯏ ꯑꯍꯨꯝꯒꯤ ꯌꯨꯇ꯭ꯌꯨꯕꯔ ꯑꯍꯨꯝꯁꯤꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯃꯌꯥꯝ ꯈꯔ ꯌꯥꯡꯅ 100K ꯌꯧꯍꯟꯕꯤꯌꯨ ꯍꯥꯏꯅ ꯑꯩꯅ ꯃꯌꯥꯝꯗ ꯍꯥꯏꯖꯔꯤ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯔꯤ ꯀꯣ ꯏꯕꯦꯝꯆꯥꯅ ꯑꯣꯖꯥ ꯀꯔꯤ ꯍꯦꯟꯖꯥꯡꯅꯣ ꯍꯥꯏ ꯕꯦꯝꯆꯥ ꯉꯥ ꯊꯣꯡꯉꯤ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯒ ꯕꯠ ꯇꯠꯈ꯭ꯔꯦ ꯀꯣꯜꯁꯨ ꯆꯪꯉꯤ
ꯃꯄꯥꯟ ꯊꯣꯛꯇ꯭ꯔꯗꯤ ꯌꯥꯗꯦ ꯍꯥꯏ ꯑꯗꯨꯅꯦ ꯑꯣ ꯃꯄꯥꯟ ꯊꯣꯛꯎꯔꯅꯨ ꯊꯦꯡꯉꯦ ꯑꯣꯖꯥ ꯀꯦꯃꯦꯔꯥꯃꯦꯟ ꯑꯣꯏꯗꯦꯅꯦ ꯕꯤꯟ ꯑꯣꯏꯗꯦꯅꯦ ꯑꯣꯏꯗ ꯕꯦꯛꯇꯔ ꯕꯤꯝ ꯆꯥꯅ ꯋꯥꯎ ꯍꯥꯏ ꯕꯤꯝ ꯆꯥꯛ ꯆꯥꯔꯕꯣ ꯍꯦ ꯋꯥꯎ ꯑꯩꯒꯤ ꯏꯅꯥꯎ ꯂꯥꯛꯑꯦ ꯑꯦꯜ ꯖꯤ ꯕꯤ ꯀꯥꯀꯥ ꯒꯨꯗ ꯅꯥꯏꯠ ꯀꯩꯅꯣ ꯑꯦꯜ ꯖꯤ ꯕꯤ ꯆꯪꯉꯛꯄ ꯀꯀꯥꯗ ꯒꯨꯗ ꯅꯥꯏꯠ ꯄꯤꯔꯤꯁꯦ ꯑꯃꯨꯛ ꯀꯨꯏꯔꯦꯗ ꯎꯗꯕ ꯑꯦꯜ ꯖꯤ ꯕꯤ ꯅꯥꯎ ꯀꯀꯥꯅ ꯍꯥꯏꯁꯦ ꯇꯥꯕ꯭ꯔꯣ ꯅꯪ ꯒꯨꯗ ꯅꯥꯏꯠ ꯄꯤꯔꯝꯃꯁꯨ ꯀꯀꯥꯒꯤ ꯍꯪꯉꯤꯕ ꯀꯣꯏꯁꯟꯁꯤ ꯑꯟꯁꯥꯔ ꯄꯤꯔꯝꯃꯨ ꯇꯝꯃꯤꯕ꯭ꯔꯥ ꯑꯣꯖꯥ ꯃꯔꯨ ꯄꯟꯒꯅꯤ ꯌꯦꯡꯉꯨꯀꯣ ꯑꯩꯈꯣꯏ ꯉꯥ ꯆꯥꯛꯒ ꯃꯔꯨ ꯆꯨꯞꯐꯧꯗꯗꯤ ꯅꯨꯡꯉꯥꯏꯇꯦꯕꯀꯣ ꯃꯔꯨꯗꯣ ꯍꯥꯏꯗꯤꯅꯦ ꯆꯦꯛꯑꯒ ꯍꯪꯗꯣꯡ ꯂꯩꯌꯦꯕꯀꯣ ꯑꯗꯨ ꯖꯦꯅꯔꯦꯜ ꯄꯤꯔꯤꯕ ꯍꯧꯗꯣꯡ ꯑꯍꯨꯝ ꯈꯛ ꯂꯩꯌꯦꯅꯦ ꯈꯔ ꯈꯔ ꯌꯦꯜꯂ ꯄꯤꯔꯤꯕ ꯉꯥ ꯃꯔꯨꯁꯤꯁꯨ ꯃꯌꯥꯝ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯔꯛꯎ ꯑꯩ ꯁꯨꯝ ꯐꯍꯟꯖꯒꯦ ꯑꯩ ꯁꯤꯗꯤ ꯀꯥꯡꯁꯣꯏ ꯆꯥꯔꯦ ꯇꯥꯏ ꯁ꯭ꯀꯨꯜ ꯆꯠꯇꯣꯏꯅꯦ ꯑꯣ ꯐꯖꯅ ꯇꯝꯃꯨꯀꯣ ꯂꯥꯏꯔꯤꯛ ꯇꯧꯔꯝꯃꯨ ꯑꯦꯜ ꯖꯤ ꯕꯤ ꯂꯥꯏꯔꯤꯛ ꯐꯖꯅ ꯇꯝꯃꯨꯀꯣ ꯀꯀꯥꯅ ꯍꯥꯏꯒꯗꯕꯗꯤ ꯂꯥꯏꯔꯤꯛ ꯐꯖꯅ ꯇꯝꯃꯨꯛꯇꯅꯤ ꯍꯥꯏꯒꯗꯧꯕ ꯁꯪꯒꯤ ꯂꯩꯔꯤꯕꯣ ꯍꯥꯏ ꯑꯩꯈꯣꯏ ꯃꯩꯔꯥ ꯊꯥꯒꯤ ꯅꯨꯡꯉꯥꯏꯔꯤ ꯆꯠꯈ꯭ꯔ ꯃꯥꯜꯂꯦ ꯑꯇꯣꯞꯄ ꯑꯦꯜꯕꯤꯗ ꯀꯣꯏꯕ ꯆꯠꯂꯨ ꯆꯠꯂꯨ ꯀꯥꯏꯗꯦ ꯀꯥꯏꯗꯦ ꯃꯌꯥꯝ ꯂꯣꯏ ꯁꯞꯄꯣꯔꯠ ꯇꯧꯒꯗꯕꯅꯤ ꯁꯪꯒꯤ ꯂꯩꯔꯤꯕꯣ ꯍꯥꯏ ꯑꯦꯜ ꯖꯤ ꯕꯤ ꯀꯀꯥꯒꯤ ꯂꯥꯏꯔꯤꯛ ꯇꯧꯔꯝꯃꯨ ꯑꯗꯨꯒ ꯂꯥꯏꯔꯤꯛ ꯐꯖꯅ ꯇꯝꯃꯨ ꯂꯩꯌꯦ ꯍꯥꯏꯌꯦ ꯁꯪꯒꯤ ꯂꯩꯔꯤꯕꯣ ꯑꯩꯈꯣꯏ ꯂꯐꯣꯏ ꯂꯣꯏꯔꯕ ꯕꯦꯛꯇꯔ ꯅꯥꯏꯕ ꯑꯣꯖꯥꯅ ꯆꯥꯕ ꯃꯔꯨꯗꯣ ꯍꯧꯗꯣꯡꯅ ꯆꯥꯒꯗꯔꯣ ꯍꯥ ꯍꯥꯏꯅꯨ ꯆꯥꯏ 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 ꯑꯩꯅ ꯆꯨꯞꯄꯒꯅꯦ ꯆꯤꯈꯥꯏꯔꯒ ꯖꯦꯅꯔ ꯄꯤꯔꯤꯕꯀꯣ ꯆꯥꯛ ꯂꯥꯝꯃꯦꯅꯦ ꯆꯥꯛ ꯂꯥꯝꯃꯦ ꯆꯥꯎꯗꯅ ꯆꯥꯛ ꯂꯩꯍꯧꯗ꯭ꯔꯕꯣ ꯂꯥꯛꯑꯣ ꯑꯩꯈꯣꯏ ꯆꯥꯛ ꯂꯩ ꯍꯤꯟꯖꯥꯡꯁꯨ ꯂꯩ ꯂꯥꯛꯑꯣ ꯁꯪꯒꯤꯅ ꯀꯩꯕ ꯑꯩ ꯈꯪꯉꯦ ꯍꯥꯏꯌꯦ ꯑꯩ ꯏ ꯀꯥꯡ ꯍꯥꯏꯌꯦ ꯉꯁꯤꯗꯤ ꯕꯦꯕꯤ ꯂꯥꯛꯇ꯭ꯔꯕꯣ ꯑꯣꯖꯥ ꯂꯥꯛꯇ꯭ꯔꯦ ꯑꯅꯤ ꯀꯩꯗꯧꯔꯕ ꯈꯪꯗꯦ ꯃꯁꯥ ꯅꯨꯡꯉꯥꯏꯇ꯭ꯔꯕ ꯈꯪꯗꯦ ꯑꯩꯁꯨ ꯀꯣꯜ ꯇꯧꯔꯨꯗ꯭ꯔꯦ ꯍꯟꯗꯛꯁꯦ ꯆꯤꯟꯃꯟꯗꯅ ꯍꯟꯗꯛꯁꯦ ꯆꯤꯟꯕꯗꯨꯒ ꯃꯉꯣꯟꯗ ꯀꯣꯜꯁꯨ ꯇꯧꯔꯨꯗ꯭ꯔꯦ ꯑꯗꯨ ꯈꯪꯗꯦ ꯆꯪꯉꯛꯇꯦ ꯉꯁꯤꯗꯤ ꯃꯥ ꯃꯁꯥꯒ ꯅꯨꯡꯉꯥꯏꯇ꯭ꯔꯕ ꯖꯥꯠꯂ ꯈꯪꯗꯦ ꯑꯩꯈꯣꯏ ꯂꯐꯣꯏꯗꯣ ꯂꯣꯏꯈ꯭ꯔꯕ ꯂꯐꯣꯏ ꯄꯤꯔꯣ ꯑꯩꯌꯥ
ꯏꯕꯦꯝꯆꯥ ꯍꯌꯦꯡ ꯗ꯭ꯌꯨꯇꯤ ꯆꯠꯀꯗ꯭ꯔꯣ? ꯃꯊꯥ ꯈꯔ ꯁꯥꯏ ꯍꯥꯏꯕꯅꯤ ꯑꯣꯖꯥ. ꯃꯊꯥ ꯁꯥꯕꯤꯔꯨꯅꯣ, ꯃꯊꯥ ꯁꯥꯕꯤꯔꯨꯅꯣ. ꯃꯊꯥ ꯁꯥꯔꯕꯗꯤ ꯚꯥꯞ ꯇꯥꯔꯔꯣꯏꯌꯦ. ꯃꯊꯥ ꯁꯥꯔꯕꯗꯤ ꯊꯕꯛ ꯑꯝꯇ ꯁꯛꯁꯦꯁ ꯑꯣꯏꯔꯔꯣꯏꯌꯦ. ꯇꯥꯕ꯭ꯔꯣ ꯏꯕꯦꯝꯆꯧ? ꯃꯊꯥ ꯈꯔ ꯁꯥꯏ ꯍꯥꯏꯕꯅꯤ ꯑꯣꯖꯥ. ꯃꯊꯥ ꯁꯥꯔꯕꯗꯤ ꯊꯕꯛ ꯑꯃꯇ ꯁꯛꯁꯦꯁ ꯑꯣꯏꯔꯔꯣꯏ. ꯑꯗꯨꯅ ꯐꯠ ꯐꯠ ꯇꯝꯃꯣ ꯀꯣ. ꯑꯣꯖꯥ ꯕꯦꯛꯇ ꯆꯠꯂꯒꯦ. ꯇꯨꯝꯅꯤꯡꯉꯦ. ꯕꯥꯏ ꯕꯥꯏ ꯑꯣꯏꯔꯒꯦꯀꯣ. ꯒꯨꯗ ꯅꯥꯏꯠ ꯕꯥꯏ. ꯑꯣꯀꯦ ꯒꯨꯗ ꯅꯥꯏꯠ ꯕꯦꯛꯇꯔ ꯋꯦꯜꯀꯝ. ꯊꯥꯒꯠꯆꯔꯤ. ꯃꯇꯝ ꯈꯔ ꯀꯥꯏꯊꯣꯛꯄꯤꯔꯒ ꯉꯥꯏꯍꯥꯛ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯕꯒꯤꯗꯃꯛꯇ ꯍꯥꯏꯅꯤꯡꯉꯥꯏꯇꯅ ꯊꯥꯒꯠꯆꯔꯤ. ꯆꯠꯀꯅꯤ ꯑꯣꯖꯥ. ꯑꯣ ꯌꯦꯡꯉꯨ ꯆꯠꯄꯗꯣ ꯅꯁꯥꯗꯣ ꯌꯦꯡꯉ ꯑꯗꯨꯝ ꯆꯠꯂꯣ. ꯍꯛꯆꯥꯡꯗꯣ ꯄꯥꯡꯗꯕꯅꯤꯅꯀꯣ. ꯁꯨꯝ ꯌꯦꯡꯉꯒ ꯆꯠꯂꯣ. ꯆꯠꯇꯁꯨ ꯌꯥꯗꯦ ꯑꯣꯐꯤꯁꯀꯤ ꯃꯤꯒꯤ ꯊꯕꯛ ꯁꯨꯕꯅꯤꯅ. ꯃꯦꯔꯥ ꯊꯥꯒꯤ ꯁꯤꯡꯒꯥꯔꯩꯗꯣ ꯆꯦꯟꯈ꯭ꯔ ꯃꯥꯜꯂꯦ. ꯀꯅꯥ ꯀꯅꯥ ꯂꯩꯔꯤꯒꯦ? ꯇꯨꯝꯗ꯭ꯔꯣꯕꯣ ꯂꯩꯗꯣꯔꯤꯕꯣ? ꯑꯣꯖꯥ ꯏꯅꯥꯎ ꯕꯁꯟꯇꯗꯣ ꯅꯣꯡꯊꯥꯡ ꯈꯟꯕꯒꯨꯝ ꯈꯜꯂꯝꯂꯒ ꯀꯥꯏꯗ ꯀꯣꯏꯈ꯭ꯔꯒꯦ? ꯏꯆꯦ ꯈꯪꯉꯦ. ꯍꯣꯏꯌꯦ. ꯃꯦꯔꯥ ꯊꯥꯒꯤ ꯅꯤꯡꯉꯣꯜ ꯆꯠꯁꯅꯨ. ꯂꯣꯏ ꯄꯨꯝꯅꯃꯛꯀꯤ ꯁꯞꯄꯣꯔꯠ ꯇꯧꯁꯅꯨ. ꯃꯩꯇꯩ ꯏꯆꯤꯟ ꯏꯅꯥꯎ ꯑꯃꯠꯇꯅꯤ. ꯂꯣꯏ ꯁꯞꯄꯣꯔꯠ ꯇꯧꯁꯅꯨ. ꯋꯥꯎ ꯕꯦꯕꯤ ꯂꯥꯛꯑꯦ. ꯕꯦꯕꯤ ꯕꯨꯛ ꯍꯥꯏ ꯀꯀꯥ ꯇꯣꯜꯍꯟ. ꯍꯧꯖꯤꯛꯇ ꯅꯪ ꯍꯪꯉꯝꯃꯤ ꯆꯥꯅ ꯕꯦꯕꯤ ꯂꯥꯛꯇ꯭ꯔꯕ ꯍꯥꯏꯅ. ꯕꯦꯕꯤ ꯀꯩ ꯏꯟꯖꯥꯡ ꯆꯥꯏ? ꯇꯨꯝꯅꯤꯡꯉꯕꯣ ꯑꯣꯖꯥ ꯍꯥꯏꯌꯦ. ꯏꯕꯦꯝꯆꯥ ꯅꯪꯒꯤꯗꯣ ꯉꯔꯥꯡꯒꯤ ꯃꯇꯧꯗꯨꯒ ꯍꯥꯏꯕ ꯃꯥꯜꯂꯤꯀꯣ. ꯅꯪ ꯇꯨꯝꯅꯤꯡꯗ꯭ꯔꯤꯕꯣ? ꯅꯪꯗꯤ ꯍꯌꯦꯡ ꯗ꯭ꯌꯨꯇꯤ ꯂꯩ ꯍꯥꯏꯕꯅꯤꯅ. ꯕꯦꯕꯤ ꯀꯩ ꯏꯟꯖꯥꯡ ꯆꯥꯏ? ꯂꯥꯏꯛ ꯇꯧꯔꯣ ꯕꯦꯕꯤ. ꯀꯩ ꯏꯟꯖꯥꯡ ꯆꯥꯏ ꯕꯦꯕꯤ? ꯕꯣ ꯕꯦꯕꯤ ꯀꯩ ꯏꯟꯖꯥꯡ ꯆꯥꯒꯦ ꯅꯪꯕꯣ? ꯔꯦꯕꯤꯠꯇ ꯑꯃꯨꯛ ꯍꯜꯂꯛꯂꯕ꯭ꯔꯥ? ꯕꯦꯕꯤ
ꯍꯧꯖꯤꯛꯇ ꯂꯥꯛꯂꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏ ꯑꯣꯖꯥꯅ ꯔꯦꯕꯤꯇꯥ ꯑꯃꯨꯛ ꯍꯜꯂꯛꯂꯕ꯭ꯔꯥ ꯑꯗꯨꯗꯤ ꯑꯣꯖꯥꯒ ꯔꯦꯕꯤꯇꯥꯒ ꯄꯨꯜꯂꯨꯔꯦꯅꯦ ꯑꯗꯨꯗꯤ ꯀꯅꯥꯒꯤ ꯆꯦꯅꯦꯜ ꯆꯪꯉꯨꯕꯅꯣ ꯑꯣꯖꯥ ꯑ ꯎꯝ ꯔꯦꯕꯤꯇꯥ ꯑꯣꯖꯥꯅ ꯍꯪꯉꯤꯁꯦ ꯇꯥꯕ꯭ꯔꯣ ꯔꯦꯕꯤꯇꯥ ꯑꯣꯖꯥꯅ ꯍꯪꯉꯤꯁꯦ ꯇꯥꯕ꯭ꯔꯣ ꯕꯦꯕꯤ ꯀꯩꯗꯧꯔꯦ ꯀꯀꯥꯅ ꯍꯪꯕꯁꯨ ꯈꯨꯝꯗ꯭ꯔꯦ ꯅꯪ ꯆꯥꯛ ꯏꯁꯤꯡ ꯆꯥꯔꯕꯣ ꯃꯌꯥꯝ ꯀꯣꯃꯦꯟ ꯊꯝꯕꯤꯌꯨ ꯀꯣꯃꯦꯟ ꯔꯦꯕꯤꯇꯥ ꯑꯣꯖꯥꯅ ꯍꯪꯉꯤꯁꯦ ꯈꯨꯝꯃꯣ ꯑꯣꯖꯥꯅ ꯍꯪꯉꯤꯁꯦ ꯅꯉꯣꯟꯗꯅꯤ ꯑꯩ ꯕꯦꯕꯤꯁꯨ ꯈꯨꯝꯃꯛꯇꯦ ꯕꯦꯕꯤ ꯀꯩ ꯏꯟꯁꯥꯡ ꯆꯥꯒꯦ ꯃꯌꯥꯝ ꯀꯣꯃꯦꯟ ꯔꯦꯕꯤꯇꯥ ꯀꯩꯗꯧꯔꯦ ꯑꯣꯖꯥ ꯀꯧꯁꯨ ꯈꯨꯝꯗꯦ ꯏꯕꯦꯝꯆꯥ ꯄꯣꯊꯥꯔꯕ꯭ꯔꯣ ꯑꯩ ꯕꯦꯕꯤꯁꯨ ꯀꯔꯤꯝ ꯈꯨꯝꯃꯛꯇ꯭ꯔꯦ ꯍꯥꯏ ꯀꯀꯥ ꯇꯣꯂꯟ ꯍꯥꯏꯔꯝꯃ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ ꯃꯌꯥꯝ ꯃꯤꯅꯤꯠ ꯑꯃꯇꯪ ꯂꯩꯌꯨꯀꯣ ꯈꯪꯗꯦ ꯐꯔ ꯆꯥꯔꯤꯁꯤ ꯊꯥꯗꯣꯛꯑ ꯁꯥꯟꯅꯩꯅꯤ ꯆꯥꯔꯦ ꯌꯥꯗꯦꯗ ꯑꯩꯌꯥ ꯔꯦꯕꯤꯇꯥ ꯀꯔꯤꯝ ꯈꯨꯝꯃꯛꯇ꯭ꯔꯦ ꯃꯌꯥꯝ ꯆꯠꯅꯈ꯭ꯔꯕꯣ ꯃꯌꯥꯝ ꯀꯣꯃꯦꯟ ꯊꯝꯕꯤꯌꯨ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯂꯣꯏ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ ꯏꯕꯦꯝꯆꯥ ꯊꯣꯛꯈ꯭ꯔ ꯃꯥꯜꯂꯦ ꯕꯦꯕꯤꯁꯨ ꯊꯣꯛꯈ꯭ꯔꯦ ꯁꯪꯒꯤꯇꯥꯁꯨ ꯊꯣꯛꯈ꯭ꯔꯦ ꯁꯪꯒꯤꯁꯨ ꯊꯣꯛꯈ꯭ꯔꯦ ꯒꯨꯗ ꯅꯥꯏꯠꯀ ꯍꯥꯏꯔꯝꯗ꯭ꯔꯦ ꯃꯌꯥꯝ ꯏꯆꯤꯟ ꯏꯅꯥꯎ ꯀꯣꯃꯦꯟ ꯊꯝꯕꯤꯌꯣ ꯀꯩꯅꯣ ꯌꯦꯡꯃꯤꯟꯅꯁꯤ ꯃꯦꯔꯥꯒꯤ ꯑꯩ ꯀꯩꯅꯣꯝ ꯊꯥꯜꯂꯤꯀꯣ ꯗꯤꯋꯥꯂꯤꯒꯤ
ꯃꯌꯥꯝꯁꯤꯅ ꯌꯦꯡꯉꯨ ꯇꯨ ꯃꯊꯛꯇ ꯂꯥꯏꯠ ꯊꯥꯜꯂꯤ ꯎꯔꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯃꯦꯔꯥꯒꯤ ꯊꯥꯡꯃꯩꯁꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯃꯊꯛꯇ ꯊꯥꯜꯂꯦ ꯑꯩꯅ ꯁꯤ ꯃꯦꯔꯥꯒꯤ ꯋꯥꯅꯤꯀꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯅꯨꯃꯤꯗꯥꯡꯁꯦ ꯑꯣꯏꯔꯗꯤ ꯅꯨꯡꯁꯤꯀꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯩ ꯃꯦꯔꯥꯒꯤ ꯋꯥꯅꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯁꯦ ꯅꯨꯡꯁꯤꯇꯦ ꯌꯦꯡꯉꯨꯁꯦ ꯃꯇꯣꯟꯗ ꯃꯩ ꯊꯥꯜꯂꯤꯁꯤ ꯎꯔꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯡ ꯑꯃꯝꯃꯕꯅꯤ ꯍꯧꯖꯤꯛ ꯃꯌꯥꯝ ꯄꯨꯝꯃꯝꯃꯤꯀꯣ ꯌꯦꯡꯉꯨꯁꯦ ꯑꯩ ꯀꯣꯟꯊꯣꯡ ꯉꯥꯏ ꯂꯩꯔꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯃꯌꯥꯝ ꯃꯝꯃꯦ ꯊꯦꯡꯉꯕꯅꯤꯅꯀꯣ ꯃꯤꯆꯤꯛ ꯃꯈꯣꯟ ꯇꯥꯔꯛꯇ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯅꯨꯃꯤꯗꯥꯡ ꯍꯥꯏꯕ ꯅꯨꯃꯤꯗꯥꯡꯁꯦ ꯑꯃꯝꯃꯗꯤ ꯅꯨꯡꯁꯤꯈꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯃꯤꯆꯤꯛ ꯃꯈꯣꯟ ꯇꯥꯔꯛꯇꯕ ꯃꯇꯝꯗ ꯅꯨꯡꯁꯤꯔꯕ ꯑꯃꯝꯕꯒꯤ ꯃꯁꯛ ꯑꯣꯏꯔꯦꯀꯣ ꯑꯃꯝꯕꯒ ꯑꯉꯥꯟꯕꯒ ꯁꯤꯟꯅꯕ ꯀꯨꯏꯔꯦꯟꯁꯤꯗ ꯉꯥꯏꯔꯦ ꯊꯥꯁꯤꯒꯤ ꯄꯨꯡꯉꯥꯟ ꯉꯥꯟꯕ ꯑꯃ ꯂꯥꯛꯑꯅꯤ ꯀꯣ ꯑꯗꯨꯅ ꯄꯨꯡꯉꯥꯟ ꯉꯥꯟ ꯂꯥꯛꯑꯅꯤ ꯑꯁꯤꯅꯤ ꯃꯇꯝ ꯍꯥꯏꯕ ꯃꯇꯝ ꯀꯧꯕꯤ ꯂꯥꯏꯔꯦꯝꯕꯤꯅ ꯉꯥꯏꯕꯤꯗꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯉꯁꯤ ꯆꯠꯈꯤꯕ ꯅꯨꯃꯤꯠ ꯑꯁꯤ ꯑꯃꯨꯛ ꯂꯥꯛꯑꯔꯣꯏꯀꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯈꯜꯂꯨꯕꯗ ꯅꯨꯡꯁꯤꯀꯣ ꯄꯨꯟꯁꯤ ꯍꯥꯏꯕ ꯄꯨꯟꯁꯤꯁꯦ ꯉꯁꯤ ꯅꯨꯡꯁꯤꯔꯕ ꯅꯣꯡꯃꯥꯏꯖꯤꯡ ꯀꯧꯕ ꯅꯣꯡꯃꯥꯏꯖꯤꯡ ꯗꯤꯟꯁꯦ ꯆꯠꯈ꯭ꯔꯅꯤꯗꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯀꯣ ꯍꯌꯦꯡ ꯑꯃꯨꯛ ꯅꯤꯡꯊꯧꯀꯥꯕ ꯂꯥꯛꯑꯅꯤ ꯃꯇꯝꯁꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯨꯝ ꯍꯧꯈꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯃꯇꯝꯗꯤ ꯉꯥꯏꯕꯤꯔꯝꯗꯦ ꯑꯩꯒꯤ ꯍꯧꯗꯣꯡ ꯂꯥꯕ ꯃꯆꯥꯅꯤꯁꯦ ꯍꯨꯏ ꯃꯆꯥ ꯍꯨꯏ ꯀꯩꯅꯣꯁꯦ ꯀꯩꯗꯧꯔꯤꯅꯣ ꯐꯝꯃꯤꯔꯣ ꯑꯩꯈꯣꯏ ꯉꯧꯕꯤ ꯃꯆꯥꯅꯤ ꯃꯥ ꯑꯗꯨꯝ ꯏꯟꯅꯔꯛꯀꯗꯣꯏꯃꯤꯁꯦ ꯍꯨꯏ ꯃꯆꯥ ꯑꯗꯨꯅ ꯏꯆꯤꯟ ꯏꯅꯥꯎ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯉꯁꯤ ꯇꯧꯐꯝ ꯊꯣꯛꯄ ꯏꯁꯣꯔ ꯅꯤꯡꯕ ꯂꯣꯏꯅ ꯄꯥꯏꯊꯣꯛꯈ꯭ꯔꯦ ꯀꯅꯥꯝꯇ ꯂꯩꯍꯧꯗ꯭ꯔꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯗꯣ ꯑꯩꯁꯨ ꯀꯨꯏꯔꯔꯣꯏ ꯁꯨꯝ ꯂꯣꯏꯁꯤꯜꯂꯅꯤ ꯀꯗ ꯂꯥꯏꯇꯤꯟ ꯃꯥꯄꯟ ꯉꯟꯅ ꯇꯨꯝꯒꯦ ꯅꯣꯡꯉꯥꯜꯂꯒ ꯃꯣꯔꯅꯤꯡ ꯋꯥꯛ ꯆꯠꯄꯅꯤꯅꯀꯣ ꯃꯣꯔꯅꯤꯡ ꯋꯥꯛ ꯆꯠꯄꯁꯦ ꯈꯤꯇꯪ ꯍꯛꯆꯥꯡꯁꯦ ꯅꯨꯡꯉꯥꯏꯕ ꯍꯥꯏꯇꯥꯔꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯀꯣꯃꯦꯟ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯂꯣꯏ ꯆꯠꯈ꯭ꯔꯦ ꯁꯪꯒꯤꯁꯨ ꯆꯠꯈ꯭ꯔꯦ ꯆꯠꯂꯦꯁꯨ ꯍꯥꯏꯔꯝꯗꯦ ꯏꯕꯦꯝꯆꯥꯁꯨ ꯆꯠꯂꯒꯦ ꯍꯥꯏꯔꯝꯗ꯭ꯔꯦ ꯕꯦꯕꯤꯁꯨ ꯆꯠꯀꯦ ꯍꯥꯏꯔꯝꯗ꯭ꯔꯦ ꯑꯗꯨ ꯆꯠꯈꯤꯕ ꯀꯥꯡꯕꯨ ꯄꯨꯝꯅꯃꯛ ꯒꯨꯗ ꯅꯥꯏꯠ ꯄꯤꯖꯔꯤ ꯃꯪꯒꯣꯜ ꯅꯠꯇꯅ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯉꯁꯤꯒꯤ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯒꯨꯗ ꯅꯥꯏꯠ ꯄꯤꯖꯔꯒꯦ ꯍꯌꯦꯡ ꯀꯣꯔꯧ ꯉꯥꯜꯂꯒ ꯑꯃꯨꯛꯀ ꯃꯌꯥꯝꯒ ꯎꯅꯁꯤ ꯃꯌꯥꯝꯒ ꯋꯥꯔꯤ ꯁꯥꯟꯅꯖꯒꯦ ꯍꯌꯦꯡ ꯉꯁꯤꯒꯤ ꯁꯣꯔꯥꯠ ꯂꯣꯏꯔꯦ ꯁꯣꯔꯥꯠ ꯁꯣꯔꯤ ꯃꯤꯁꯦ ꯎꯏꯔꯛꯇꯅ ꯀꯥꯔꯟ ꯇꯨꯔꯟ ꯉꯥꯡꯈꯠꯂꯛꯏꯁꯦ ꯆꯣꯏꯔꯣꯟ ꯉꯥꯡꯉꯦ ꯑꯩꯁꯦ ꯎꯏꯅ ꯁꯨꯝ ꯂꯩꯕꯗ ꯑꯗꯨꯅ ꯉꯁꯤꯒꯤꯗꯤ ꯉꯁꯤ ꯑꯣꯏꯔꯦ ꯍꯌꯦꯡ ꯂꯥꯛꯀꯗꯕ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯀꯤ ꯀꯣꯔꯧ ꯉꯥꯜꯂꯒ ꯑꯃꯨꯛ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯎꯅꯁꯤ ꯑꯗꯨꯅ ꯃꯇꯝ ꯄꯨꯝꯕꯗ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯀꯣ ꯑꯩꯃꯛ ꯅꯨꯡꯁꯤꯕꯤꯗ꯭ꯔꯁꯨ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯌꯦꯡꯕꯤꯔꯛꯑꯒ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯌꯦꯡꯕꯤꯗꯨꯅ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯒ ꯃꯌꯥꯝ ꯁꯤꯌꯥꯔ ꯇꯧꯕꯤꯌꯨ ꯑꯩ ꯚꯤꯗꯤꯑꯣ ꯁꯨꯝ ꯅꯥꯟꯊꯣꯛꯆꯔꯛꯀꯦ
ꯃꯌꯥꯝ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ ꯀꯣꯃꯦꯟ ꯊꯝꯕꯤꯌꯨ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ. ꯃꯌꯥꯝ ꯂꯣꯏ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩꯅꯔꯦ. ꯂꯣꯏꯔꯝꯗꯥꯏꯁꯤꯒ ꯑꯝꯇꯪ ꯀꯣꯃꯦꯟ ꯇꯧꯕꯤꯔꯝꯃꯨ, ꯂꯥꯏꯛ ꯇꯛ ꯇꯛ ꯇꯧꯕꯤꯔꯝꯃꯨ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ. ꯔꯦꯕꯤꯠ ꯇꯥꯃꯣ ꯍꯜꯂꯛꯇ꯭ꯔꯕꯣ? ꯇꯨꯝꯅꯤꯡꯗ꯭ꯔꯤꯌꯦ ꯑꯣꯖꯥ. ꯀꯥ ꯀꯔꯤ ꯃꯊꯦꯜ ꯆꯥꯔꯒꯦ? ꯕꯦꯕꯤ ꯉꯥ ꯊꯣꯡꯕ ꯆꯥꯏ. ꯀꯩ ꯍꯥꯏꯅꯣ ꯀꯥ? ꯀꯔꯤ ꯃꯊꯦꯜ ꯆꯥꯔꯒꯦ ꯍꯥꯏꯕꯅꯦ? ꯑꯣꯖꯥ ꯏꯅꯥꯎ. ꯁꯦ ꯀꯞꯄ ꯑꯗꯨꯃꯥꯏꯅ ꯀꯞꯂꯛꯂꯦ. ꯒꯨꯗ ꯅꯥꯏꯠ ꯑꯣꯖꯥ. ꯏꯕꯦꯝꯆꯥꯅ ꯒꯨꯗ ꯅꯥꯏꯠ. ꯃꯌꯥꯝ ꯒꯨꯗ ꯅꯥꯏꯠ ꯑꯣꯏꯔꯒꯦ ꯍꯥꯏ. ꯑꯣꯀꯦ ꯒꯨꯗ ꯅꯥꯏꯠꯁꯦ. ꯒꯨꯗ ꯅꯥꯏꯠ ꯇꯧꯔꯤꯁꯦ. ꯕꯥꯁꯣꯟ ꯊꯤꯡꯗꯅ ꯒꯨꯗ ꯅꯥꯏꯠ ꯑꯣꯏꯔꯕꯅꯤ. ꯇꯜꯂꯦ ꯍꯥꯏ. ꯑꯣꯖꯥ ꯑꯩ ꯊꯣꯛꯇ꯭ꯔꯤꯌꯦ. ꯑꯩ ꯒꯨꯗ ꯅꯥꯏꯠ. ꯑꯩꯗꯤ ꯂꯩꯔꯤꯁꯤꯗꯤ ꯀꯀꯥ ꯍꯥꯏ. ꯎꯗꯕ ꯉꯁꯥꯏꯉꯩ. ꯀꯣꯏꯕ ꯆꯠꯂꯗꯤ ꯀꯣꯃꯦꯟ ꯑꯃꯁꯨ ꯄꯥꯕꯤꯗꯕ ꯏꯅꯥꯎ ꯃꯁꯨ ꯍꯥꯏ. ꯕꯦꯕꯤ ꯂꯥꯛꯂꯤꯁꯤꯗꯤ ꯀꯣꯃꯦꯟ ꯑꯃꯁꯨ ꯄꯥꯕꯤꯗꯕ ꯏꯅꯥꯎ ꯃꯁꯨ. ꯎꯗꯕ ꯍꯧꯖꯤꯛꯇ ꯎꯔꯤꯌꯦ. ꯅꯨꯡꯁꯤ. ꯃꯌꯥꯝ ꯀꯣꯃꯦꯟ ꯊꯝꯕꯤꯌꯨ, ꯀꯣꯃꯦꯟ ꯀꯣꯃꯦꯟ. ꯏꯕꯦꯝꯆꯥ ꯕꯥꯏ ꯑꯣꯏꯔꯦ. ꯏꯕꯦꯝꯆꯥ ꯄꯣꯊꯥꯔꯣ. ꯅꯪꯗꯤ ꯍꯌꯦꯡ ꯗ꯭ꯌꯨꯇꯤ ꯂꯩꯕꯅꯤꯅ ꯄꯣꯊꯥꯔꯣꯀꯣ. ꯏꯕꯦꯝꯆꯥ ꯒꯨꯗ ꯅꯥꯏꯠ. ꯃꯌꯥꯝ ꯀꯣꯃꯦꯟ ꯑꯃ ꯊꯝꯕꯤꯔꯝꯃꯨ. ꯑꯩꯁꯨ ꯎꯏꯔꯦ. ꯑꯩꯁꯦ ꯅꯨꯡꯗꯥꯡꯁꯦ ꯍꯦꯛ ꯎꯏꯒꯜꯂꯦꯕꯀꯣ. ꯑꯗꯨ ꯃꯌꯥꯝ ꯅꯣꯛꯅꯕꯤꯅꯨ. ꯅꯨꯡꯁꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ. ꯃꯌꯥꯝ ꯀꯣꯃꯦꯟ ꯊꯝꯕꯤꯌꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ.
ꯃꯣꯏꯔꯥꯡꯊꯦꯝ ꯖꯌꯃꯅ ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯔꯦ ꯒꯨꯗ ꯅꯥꯏꯠ ꯖꯌꯃ ꯒꯨꯗ ꯅꯥꯏꯠ ꯒꯨꯗ ꯅꯥꯏꯠ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯑꯩꯒꯤ ꯑꯦꯜꯕꯤꯗ ꯆꯪꯉꯒ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯕꯒꯤꯗꯃꯛꯇ ꯖꯌꯃꯕꯨ ꯍꯥꯏꯅꯤꯡꯉꯥꯏꯗꯅ ꯊꯥꯒꯠꯆꯔꯤ ꯃꯣꯏꯔꯥꯡꯊꯦꯝ ꯖꯌꯃꯅ ꯒꯨꯗ ꯅꯥꯏꯠ ꯍꯥꯏ ꯒꯨꯗ ꯅꯥꯏꯠ ꯒꯨꯗ ꯅꯥꯏꯠ ꯃꯌꯥꯝ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ ꯀꯣ ꯃꯌꯥꯝ ꯒꯨꯗ ꯅꯥꯏꯠ ꯄꯤꯕꯤꯔꯝꯃꯨ ꯏꯆꯤꯟ ꯏꯅꯥꯎ ꯄꯨꯝꯅꯃꯛ ꯒꯨꯗ ꯅꯥꯏꯠ ꯄꯤꯕꯤꯔꯝꯃꯨꯀꯣ ꯑꯗꯣ ꯃꯌꯥꯝ ꯑꯩꯁꯨ ꯋꯥꯔꯦ ꯃꯌꯥꯝꯁꯨ ꯋꯥꯔꯝꯃꯅꯤꯀꯣ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯒ ꯉꯥꯏꯕꯗ ꯑꯩꯁꯨ ꯃꯤꯠꯁꯦ ꯌꯥꯔꯛꯇ꯭ꯔꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯩ ꯌꯥꯝ ꯎꯏꯒꯜꯂꯦꯕꯀꯣ ꯑꯩ ꯆꯥꯛꯁꯨ ꯆꯥꯊꯣꯛ ꯂꯣꯏꯔꯃꯤꯅ ꯎꯏꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯩꯈꯣꯏ ꯅꯥ ꯌꯦꯛꯇꯅ ꯅꯥꯝ ꯁꯣꯟꯕ ꯅꯥ ꯌꯦꯛꯇꯅ ꯄꯨꯟꯁꯤ ꯁꯥꯡ ꯂꯩꯕ ꯉꯝꯕ ꯑꯩꯈꯣꯏ ꯃꯄꯨꯒꯤ ꯃꯐꯝꯗ ꯊꯧꯅꯤꯁꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯃꯌꯥꯝ ꯀꯣꯃꯦꯟ ꯊꯝꯕꯤꯌꯨ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯅꯨꯡ ꯁꯤꯡꯉ ꯂꯩꯔꯝꯕꯅꯤ ꯀꯃꯥꯏꯅ ꯑꯃꯨꯛ ꯆꯪꯈꯤꯖꯥꯠꯅꯣ ꯑꯩꯌꯥ ꯏꯁ ꯃꯌꯥꯝ ꯋꯥꯔꯦꯍꯦ ꯒ꯭ꯔꯣꯡ ꯒ꯭ꯔꯣꯡ ꯇꯧꯏꯁꯤ ꯌꯦꯡꯗ꯭ꯔꯕꯣ ꯃꯌꯥꯝ ꯂꯣꯏꯅ ꯆꯠꯅꯈ꯭ꯔꯦ ꯃꯌꯥꯝꯁꯨ ꯄꯣꯊꯥꯕꯤꯔꯣ ꯋꯥꯔꯝꯅꯤ ꯀꯣ ꯑꯩꯁꯨ ꯎꯏꯊꯔꯛꯑꯦ ꯂꯣꯏꯁꯟꯅꯕ ꯇꯧꯔꯒꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯀꯣ ꯏꯁ
ꯍꯧꯗꯣꯡꯁꯦ ꯁ꯭ꯋꯥꯏ ꯂꯩꯔꯝꯕꯅꯤ ꯀꯔꯣꯝ ꯆꯪꯈ꯭ꯔꯕ ꯈꯪꯗꯦ. ꯌꯥꯝ ꯋꯥꯏꯍꯦ ꯉꯥꯏꯕꯁꯤꯁꯨ. ꯏꯪꯊꯝꯊꯥꯁꯤꯒ ꯍꯨꯃꯥꯡ ꯀꯥꯔꯛꯑꯦ ꯃꯌꯥꯝ. ꯑꯗꯨ ꯃꯌꯥꯝꯁꯨ ꯋꯥꯔꯝꯅꯤ. ꯃꯌꯥꯝ ꯌꯥꯏꯃꯒ ꯏꯕꯦꯝꯆꯥ ꯉꯥꯛꯇꯅꯤ ꯒꯨꯗ ꯅꯥꯏꯠ ꯄꯤꯔꯝꯃꯤꯁꯦ. ꯑꯇꯩꯗꯤ ꯀꯩꯝ ꯍꯥꯏꯕꯤꯔꯝꯗ꯭ꯔꯦ. ꯇꯨꯝꯂꯕ ꯑꯣꯖꯥ ꯃꯥꯂꯦꯝꯅ ꯃꯌꯥꯝ ꯂꯥꯛꯃꯟꯗꯗꯅ ꯃꯥꯂꯦꯝ ꯎꯏꯔꯨꯔꯦ. ꯊꯦꯡꯀ꯭ꯌꯨ ꯃꯥꯂꯦꯝ, ꯊꯥꯒꯠꯆꯔꯤ. ꯊꯦꯡꯉ ꯃꯇꯝꯁꯤꯒ ꯑꯣꯖꯥꯒꯤ ꯆꯦꯅꯦꯜꯗ ꯆꯪꯕꯤꯔꯛꯄꯒꯤ ꯊꯥꯒꯠꯆꯔꯤ. ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ. ꯀꯔꯤ ꯏꯟꯖꯥꯡ ꯆꯥꯏ ꯃꯥꯂꯦꯝ? ꯑꯩ ꯂꯣꯏꯁꯤꯜꯂꯅꯤꯗ, ꯃꯤꯅꯤꯠ ꯑꯃꯇ ꯉꯥꯏꯔꯦ ꯂꯣꯏꯁꯤꯜꯂꯒꯦ. ꯄꯣꯊꯥꯔꯒꯦ. ꯐꯅ ꯀꯨꯏꯔꯦ ꯀꯅꯥꯝ ꯂꯥꯛꯇꯦ. ꯉꯁꯥꯏ ꯊꯦꯡꯊꯔꯒ ꯇꯧꯔꯤꯔꯥ ꯈꯪꯗꯦꯕꯀꯣ. ꯃꯌꯥꯝꯒꯤ ꯚꯤꯗꯤꯑꯣ ꯊꯥꯕꯗꯤ ꯂꯦꯞꯇꯦ ꯍꯧꯖꯤꯛꯐꯥꯎ. ꯃꯥꯂꯦꯝ ꯄꯣꯊꯥꯔꯁꯤꯀꯣ. ꯅꯪꯁꯨ ꯋꯥꯔꯅꯤ, ꯄꯣꯊꯥꯔꯁꯤ. ꯑꯣꯖꯥ ꯍꯋꯥꯏ ꯆꯥꯔꯦ. ꯑꯣ, ꯍꯋꯥꯏꯁꯨ ꯍꯥꯞꯄꯅꯤ ꯀꯣ. ꯑꯗꯣ ꯄꯣꯊꯥꯔꯁꯤ. ꯅꯪꯁꯨ ꯋꯥꯔꯝꯅꯤ. ꯒꯨꯗ ꯅꯥꯏꯠ ꯑꯣꯏꯔꯁꯤꯀꯣ. ꯅꯥ ꯌꯦꯛꯇꯒ ꯍꯌꯦꯡ ꯑꯃꯨꯛ ꯎꯅꯁꯤ ꯃꯥꯂꯦꯝ. ꯅꯥꯗꯕ ꯌꯦꯛꯇꯕ ꯏꯆꯤꯟ ꯏꯅꯥꯎ ꯌꯨꯇꯨꯕꯔ ꯆꯦꯅꯦꯜ ꯂꯩꯕꯤꯕ ꯑꯩꯒꯤ ꯆꯦꯅꯦꯜ ꯆꯪꯕꯤꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯁꯤꯗꯕ ꯏꯄꯥ ꯏꯕꯨꯡ ꯌꯥꯏꯐꯕ ꯑꯣꯏꯔꯁꯅꯨ. ꯁꯤꯔꯣꯏꯕ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯄꯤꯅꯕꯤꯕ ꯑꯣꯏꯔꯁꯅꯨ. ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯄꯣꯊꯥꯔꯁꯤ. ꯍꯌꯦꯡ ꯑꯃꯨꯛ ꯎꯅꯁꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯀꯣ. ꯑꯩꯗꯤ ꯉꯥ ꯊꯣꯡꯕ ꯆꯥꯏ ꯃꯥꯂꯦꯝ. ꯉꯥ ꯊꯣꯡꯕ ꯆꯥꯏ. ꯅꯥ ꯌꯦꯛꯇꯒ ꯍꯌꯦꯡ ꯑꯃꯨꯛ ꯃꯄꯨꯒꯤ ꯊꯧꯖꯥꯟꯗꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯟꯅ ꯎꯅꯁꯤ. ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯄꯣꯊꯥꯔꯁꯤ. ꯑꯣꯖꯥ ꯕꯥꯏ ꯑꯣꯏꯔꯒꯦ. ꯑꯩ ꯉꯥ ꯊꯣꯡꯕ ꯆꯥꯏ ꯃꯥꯂꯦꯝ ꯀꯣ. ꯉꯥ ꯊꯣꯡꯕ ꯆꯥꯏ. ꯑꯗꯨ ꯅꯥ ꯌꯦꯛꯇꯒ ꯍꯌꯦꯡ ꯑꯃꯨꯛ ꯎꯅꯁꯤ. ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯟꯅ ꯂꯥꯛꯄꯤꯌꯨ ꯀꯣ. ꯑꯩ ꯑꯦꯜꯕꯤꯁꯤꯗꯤ 9:30 ꯅꯠꯇ꯭ꯔꯒ 9 o'clock ꯑꯁꯤꯒ ꯍꯧꯔꯦ. ꯑꯗꯨꯒ 8:30ꯗ ꯍꯧꯔꯦ. ꯒꯨꯗ ꯅꯥꯏꯠ, ꯒꯨꯗ ꯅꯥꯏꯠ, ꯒꯨꯗ ꯅꯥꯏꯠ.